ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯥꯏꯄꯥꯛꯄꯤ ꯆꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯆꯥꯎꯈꯠꯄꯒꯤ ꯃꯃꯤ ꯇꯥꯗ꯭ꯔꯤꯕ ꯃꯇꯝꯅꯤ꯫ ꯃꯤ ꯀꯌꯥ ꯇꯥꯗꯕ ꯈꯨꯜ ꯑꯃꯗ ꯑꯃꯝ ꯑꯊꯦꯡꯗ ꯃꯇꯣꯝꯇ ꯆꯠꯄ ꯃꯤꯗꯒꯤ ꯃꯤꯒꯤ ꯃꯄꯣꯠ ꯃꯆꯩ ꯃꯨꯟꯕ ꯍꯨꯔꯥꯟꯕ ꯀꯥꯡꯂꯨꯞ ꯑꯃ ꯂꯩꯔꯛꯄꯗꯒꯤ ꯃꯤꯁꯤꯡ ꯀꯤꯅꯗꯨꯅ ꯑꯃꯝ ꯑꯊꯦꯡꯗ ꯀꯌꯥ ꯆꯠꯅꯗꯕ ꯍꯧꯔꯛꯄ ꯃꯇꯝꯗꯅꯤ ꯍꯨꯔꯥꯟꯕ ꯂꯨꯆꯤꯡꯕ ꯑꯃꯨꯖꯥꯎꯗꯨ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯅꯥꯛꯇ ꯇꯨꯡꯏꯟꯕ ꯑꯃ ꯆꯪꯁꯤꯜꯂꯛꯇꯨꯅ "ꯇꯦꯅꯣꯏꯅ ꯑꯉꯝꯕ ꯋꯥ ꯑꯃꯇꯪ." ꯑꯃꯨꯖꯥꯎꯅ "ꯍꯥꯏꯌꯨ ꯑꯉꯝꯕ, ꯑꯩꯈꯣꯏꯅ ꯇꯣꯏꯅ ꯄꯣꯠ ꯆꯩ ꯃꯨꯟꯕ ꯍꯨꯔꯥꯟꯕ ꯇꯧꯕꯗꯒꯤ ꯃꯤ ꯑꯃꯝ ꯑꯊꯦꯡꯗ ꯆꯠꯅꯗ꯭ꯔꯦ, ꯀꯝꯗꯧꯅꯦ ꯑꯉꯝꯕ?" "ꯑꯗꯨꯝꯅ ꯇꯧꯔꯕꯁꯨ ꯑꯩꯈꯣꯏꯒꯤ ꯊꯕꯛꯇꯤ ꯂꯦꯞꯄ ꯌꯥꯗꯦ꯫ ꯀꯝꯗꯧꯅ ꯑꯉꯝꯕ? ꯃꯌꯨꯝꯗ ꯆꯪꯗꯨꯅ ꯍꯨꯔꯥꯟꯒꯗꯕꯅꯤ." "ꯑꯗꯨꯕꯨ ꯌꯥꯒꯗ꯭ꯔꯅꯦ ꯑꯉꯝꯕ?" "ꯀꯔꯤꯒꯤ ꯌꯥꯗꯅꯤ? ꯑꯗꯨꯗ ꯑꯉꯝꯕꯒꯤ ꯀꯥꯡꯂꯣꯟ ꯑꯃ ꯂꯩꯕꯗꯨꯗꯤ ꯀꯝꯗꯧꯕ? ꯃꯗꯨꯗꯤ ꯍꯣꯡꯗꯣꯛꯄ ꯌꯥꯕ ꯅꯠꯇꯦ꯫ ꯂꯥꯏꯔ ꯑꯁꯣꯟ ꯑꯅꯥꯗꯒꯤ ꯍꯨꯔꯥꯟꯕꯗꯤ ꯌꯥꯗꯦ, ꯑꯗꯨ ꯅꯠꯇꯕ ꯃꯈꯩꯗꯤ ꯌꯥꯏ꯫ ꯑꯩꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯤ ꯅꯪ ꯋꯥꯈꯜ ꯇꯥꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ." "ꯇꯥꯖꯩ ꯑꯉꯝꯕ." ꯑꯁꯤ ꯍꯥꯏꯅ ꯑꯅꯤꯗꯨ ꯋꯥ ꯈꯟꯅꯔꯤ꯫ ꯁꯣꯝꯗꯅ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯄꯗꯨꯗ ꯊꯥꯕꯂꯩꯗꯨ ꯃꯇꯣꯝꯇ ꯂꯝꯕꯤꯗꯨꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯁꯈꯤ ꯇꯣꯝꯕꯤ ꯍꯥꯏꯗꯨꯒ ꯍꯦꯛ ꯌꯦꯠꯅꯔꯤꯉꯩꯗꯅꯦ ꯍꯥꯏꯗꯃꯤꯟꯅꯕ ꯃꯤ ꯃꯈꯩ ꯂꯣꯏꯅ ꯍꯥꯟꯅ ꯍꯥꯏꯊꯈꯤꯗꯅ ꯐꯖꯔꯦꯕ ꯍꯧꯖꯤꯛꯇꯤ ꯂꯝꯕꯤꯁꯤꯗ ꯏꯇꯣꯝꯇ ꯆꯠꯄ ꯇꯥꯔꯤꯕ꯫ ꯂꯝꯕꯤꯅꯦꯅ ꯇꯧꯔꯤꯁꯤꯅ ꯃꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯇꯨꯃꯤꯠ ꯀꯥꯡ ꯐꯥꯎꯕ ꯑꯃꯠꯇ ꯍꯦꯛ ꯄꯥꯏꯗꯦꯗ꯫ ꯃꯣꯏꯒꯤ ꯍꯨꯔꯥꯟꯕ ꯑꯃꯨꯖꯥꯎꯒꯤ ꯀꯥꯡꯕꯨ ꯂꯥꯛꯇ꯭ꯔꯗꯤ ꯐꯅꯤꯗ꯫ ꯑꯁꯤ ꯍꯥꯏꯅ ꯊꯥꯕꯂꯩ ꯄꯥꯈꯠꯅ ꯑꯁꯨꯝ ꯆꯠꯂꯤꯉꯩꯗ ꯇꯨꯡꯗꯒꯤ ꯅꯨꯄꯥ ꯑꯃꯅ "ꯊꯣꯖꯣꯅ ꯉꯥꯏꯈꯣ." ꯊꯥꯕꯂꯩ ꯃꯈꯣꯡ ꯊꯥꯡꯕ ꯊꯣꯛꯇ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯣꯖꯣꯁꯨ ꯈꯣꯡꯂꯩ ꯊꯨꯅ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯊꯥꯕꯂꯩꯁꯨ ꯇꯞꯂꯤꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯇꯨꯅ ꯄꯥꯈꯠꯅ "ꯏꯕꯨꯡꯉꯣ, ꯀꯔꯤ?" "ꯍꯅꯨꯕꯤ, ꯀꯥꯏ ꯆꯠꯂꯨꯕꯅꯣ?" "ꯏꯕꯨꯡꯉꯣ, ꯀꯩꯊꯦꯜ ꯆꯠꯂꯨꯕꯅꯤ." "ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯔꯦ, ꯑꯌꯥꯎꯕ ꯁꯦꯜ ꯃꯈꯩ ꯄꯤꯔꯝꯃꯨ." ꯊꯥꯕꯂꯩ ꯊꯣꯖꯣꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯗꯨꯃꯛ ꯍꯨꯔꯥꯟꯕ ꯀꯥꯡꯕꯨꯒꯤ ꯃꯤꯅꯤ ꯍꯥꯏꯕ ꯈꯪꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯔꯕ ꯑꯣꯏꯔꯨꯕꯅ ꯃꯤꯅꯨꯡꯁꯤ ꯄꯣꯛꯄꯤꯒꯗ꯭ꯔꯥ ꯈꯟꯅ ꯎꯄꯥꯏ ꯂꯩꯇ ꯇꯞꯂꯤꯅ "ꯏꯕꯨꯡꯉꯣ, ꯏꯃꯥ ꯍꯣꯏꯗꯤ ꯌꯥꯝꯅ ꯂꯥꯏꯔꯖꯕ ꯅꯣꯡꯃꯒꯤ ꯏꯃꯥꯅ ꯀꯩꯊꯦꯜ ꯈꯥꯔꯒ ꯍꯤꯡꯕ ꯄꯨꯟꯁꯤ. ꯏꯆꯥꯅ ꯑꯌꯥꯎꯕ ꯁꯦꯜ ꯃꯈꯩ ꯂꯧꯈ꯭ꯔꯕꯗꯤ ꯄꯣꯠ ꯇꯤꯛꯅꯕ ꯁꯦꯜ ꯂꯩꯇꯗꯅ ꯏꯃꯥ ꯍꯣꯏꯗꯤ ꯆꯔꯥ ꯍꯦꯟꯕ ꯇꯥꯔꯦꯅꯦ. ꯑꯌꯥꯅꯨꯕꯤ, ꯅꯣꯏꯒꯤ ꯆꯔꯥ ꯍꯦꯟꯕ ꯍꯦꯟꯗꯕ ꯈꯪꯗꯦ. ꯑꯌꯥꯎꯕ ꯁꯦꯜ ꯃꯈꯩ ꯄꯤꯔꯛꯑꯣ ꯍꯥꯏꯗꯤ ꯂꯣꯏꯅ ꯄꯤꯔꯛꯑꯣ. ꯏꯕꯨꯡꯉꯣ, ꯏꯃꯥꯅ ꯑꯉꯝꯕ ꯈꯔ ꯄꯤꯔꯛꯂꯒꯦ. ꯃꯁꯤꯗ ꯄꯤꯔꯛꯑꯣ ꯍꯥꯏꯗꯤ ꯀꯣꯛꯄꯤꯔꯣ. ꯁꯨꯝ ꯍꯥꯏꯅ ꯂꯩ. ꯍꯥꯏꯅ ꯊꯣꯖꯣꯅ ꯊꯥꯕꯂꯩꯒꯤ ꯃꯈꯨꯠꯅ ꯇꯅꯤꯛ ꯇꯅꯤꯛ ꯄꯥꯏꯔꯤꯕ ꯁꯦꯟꯈꯥꯎꯗꯨ ꯇꯥꯞ ꯂꯥꯎꯅ ꯂꯥꯛꯇꯨꯅ ꯃꯨꯟꯈꯤꯔꯝꯃꯤ. ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯊꯥꯕꯂꯩꯗꯨ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯏꯕꯨꯡꯉꯣ, ꯆꯥꯟꯕꯤꯗꯨꯅ ꯁꯦꯜꯗꯣ ꯈꯤꯇꯗꯤ ꯊꯝꯕꯤꯔꯝꯃꯨ. ꯂꯂꯣꯜꯂꯒ ꯍꯤꯡꯖꯔꯤꯕ ꯏꯃꯥ ꯏꯆꯥꯒꯤꯁꯨ ꯈꯤꯇ ꯈꯟꯕꯤꯌꯨꯅꯦ ꯏꯕꯨꯡꯉꯣ. ꯊꯣꯖꯣ ꯊꯥꯕꯂꯩꯅ ꯍꯥꯏꯖꯔꯤꯕ ꯑꯗꯨ ꯇꯥꯕꯤꯗ ꯈꯥꯎꯗ ꯌꯥꯎꯔꯤꯕ ꯄꯣꯠꯂꯝ ꯃꯌꯥꯝꯗꯨꯗ ꯑꯃꯨꯛ ꯃꯃꯤꯠ ꯊꯝꯂꯛꯂꯝꯃꯤ. ꯈꯥꯎꯗꯨꯗꯅ ꯀꯩꯀꯩꯅꯣ ꯌꯥꯎꯔꯤꯗꯣ? ꯊꯥꯕꯂꯩ ꯄꯥꯈꯠꯅ ꯈꯥꯎꯗꯨ ꯆꯦꯛꯁꯤꯟꯅ ꯄꯥꯏꯁꯤꯟꯗꯨꯅ ꯊꯣꯏꯗꯣꯛꯄ ꯅꯠꯇꯦ, ꯃꯅꯥ ꯃꯁꯤꯡꯅꯤ. ꯃꯆꯤꯟꯁꯦ ꯀꯌꯥꯗ ꯊꯤꯔꯤꯅꯣꯅꯦ? ꯑꯗꯨꯛ ꯑꯍꯜ ꯑꯣꯏꯔꯒꯅ ꯆꯤꯟꯊꯤꯔꯤ ꯀꯔꯤꯒꯤꯅꯣ? ꯍꯅꯨꯕꯤ ꯆꯤꯟꯊꯤꯕꯤ, ꯑꯩꯁꯨ ꯈꯪꯉꯤꯅꯤ, ꯅꯪꯒꯤꯗꯨ ꯆꯦꯡꯆꯥꯛ ꯅꯠꯇ꯭ꯔꯣ? ꯊꯥꯕꯂꯩ ꯎꯄꯥꯏ ꯂꯩꯇ ꯋꯥ ꯑꯃꯠꯇ ꯍꯥꯏꯕ ꯉꯝꯗ ꯇꯨꯃꯤꯟꯅ ꯈꯥꯎꯗꯨ ꯍꯦꯟꯅ ꯆꯦꯛꯁꯤꯟꯅ ꯄꯥꯏꯁꯤꯜꯂꯒ ꯈꯪꯂꯝꯃꯤ. ꯃꯇꯧꯗꯨꯗ ꯀꯔꯤꯝꯅꯅ ꯆꯦꯡꯗꯨꯁꯨ ꯃꯨꯟꯕ ꯌꯥꯔꯕꯅꯤ. ꯑꯗꯨꯕꯨ ꯑꯗꯨꯃꯛꯇꯤ ꯇꯧꯕꯤꯔꯔꯣꯏ. ꯆꯠꯈ꯭ꯔꯣ ꯌꯥꯔꯦ. ꯏꯕꯨꯡꯉꯣ, ꯁꯦꯜꯗꯨ ꯈꯤꯇꯪ ꯍꯟꯕꯤꯕ. ꯁꯦꯜ ꯁꯦꯜꯂꯣ ꯍꯥꯏꯔꯒꯅ ꯆꯦꯡꯗꯨ ꯊꯝꯂꯝꯕ ꯇꯥꯕ. ꯑꯗꯨ ꯑꯣꯏꯅ ꯄꯥꯝꯕ꯭ꯔꯥ? ꯍꯥ? ꯌꯥꯔꯅꯤ. ꯑꯁꯤ ꯍꯥꯏꯅ ꯎꯄꯥꯏ ꯂꯩꯇ ꯆꯦꯡꯗꯨꯅ ꯃꯔꯨꯅꯤ ꯈꯟꯅ ꯊꯥꯕꯂꯩꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯇꯍꯥ ꯁꯦꯟꯆꯠ ꯇꯧꯗꯨꯅ ꯆꯠꯈꯤꯔꯝꯃꯤ. ꯑꯍꯜ ꯑꯗꯨꯒꯤ ꯄꯥꯈꯠꯆꯕ ꯃꯇꯧꯗꯨ ꯎꯔꯒ ꯊꯣꯖꯣꯗꯨ ꯊꯧꯁꯥꯗꯅ ꯍꯅꯨꯕꯤ ꯃꯥꯅ ꯀꯌꯥꯗ ꯊꯨꯅ ꯆꯠꯈ꯭ꯔꯤꯅꯣꯅꯦ? ꯅꯨꯡꯁꯤꯠꯀꯤ ꯃꯥꯡ ꯊꯥꯗꯅ ꯆꯠꯂꯤꯅꯦ ꯈꯨꯆꯠꯇꯦ. ꯍꯥꯏꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯉꯩꯗ ꯃꯇꯥꯎ ꯑꯃꯅ ꯂꯥꯞꯇꯛꯅ ꯀꯧꯔꯛꯂꯝꯃꯤ. ꯏꯇꯥꯎ! ꯏꯇꯥꯎ! ꯊꯣꯖꯣ ꯃꯇꯥꯎꯗꯨꯅ ꯀꯧꯔꯤꯕꯗꯨ ꯇꯥꯕꯗ
ꯈꯨꯝꯕꯗꯤ ꯂꯥꯏꯔꯗꯅ ꯄꯥꯈꯠꯄꯣꯏ ꯀꯩꯕꯣꯏ ꯁꯦꯟꯈꯥꯎꯗꯨ ꯐꯨꯔꯤꯠꯈꯥꯎ ꯃꯅꯨꯡꯗ ꯍꯥꯞꯆꯤꯟꯈꯤꯔꯝꯃꯤ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯍꯥꯞꯆꯤꯟꯈꯤꯕꯗꯨ ꯍꯥꯏꯐꯦꯠꯇꯨ ꯎꯍꯧꯔꯝꯃꯤ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯈꯪꯗꯕꯅ ꯐꯠ ꯂꯥꯎꯅ ꯍꯥꯏꯔꯛꯇꯦ ꯃꯗꯨꯒꯤ ꯃꯍꯨꯠ ꯇꯥꯅꯕ ꯑꯣꯏꯅ ꯀꯟꯅ ꯀꯧꯔꯛꯂꯝꯃꯤ ꯏꯇꯥꯎ ꯊꯣꯏꯖꯣꯡ ꯏꯇꯥꯎ ꯈꯝꯇꯣꯟ ꯀꯩꯅꯣ ꯑꯩꯅ ꯀꯧꯔꯒ ꯁꯨꯡꯈꯨꯝ ꯈꯨꯝꯂꯛꯇ꯭ꯔꯤꯗꯨꯅ ꯏꯆꯦ ꯑꯩꯗꯤ ꯃꯤ ꯑꯇꯣꯞꯄꯗꯔ ꯍꯥꯏꯅ ꯈꯜꯂꯨꯔꯤ ꯑꯗꯨꯒꯤꯅꯤ ꯇꯨꯡꯗꯗꯁꯨ ꯍꯥꯏꯐꯦꯠꯇꯪ ꯑꯣꯏꯔꯁꯨ ꯑꯣꯟꯊꯣꯔꯛꯄ ꯌꯥꯕꯗꯣ ꯁꯤꯗ ꯀꯩꯗꯧꯔꯝꯂꯤꯅꯣ ꯀꯩꯁꯨ ꯇꯧꯗꯦꯗ ꯑꯆꯠ ꯑꯋꯣꯛ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯝꯂꯤꯅꯦ ꯑꯗꯨꯒ ꯀꯩꯗꯧꯗꯣꯏꯕ ꯅꯪꯗꯤ ꯀꯔꯤꯕꯨ ꯇꯧꯅꯤ ꯍꯥꯏꯒꯦ ꯍꯨꯔꯥꯟꯕ ꯑꯃꯨꯖꯥꯎꯒꯤ ꯃꯤ ꯁꯥꯔꯒ ꯑꯆꯠ ꯑꯋꯣꯛꯇꯒꯤ ꯄꯣꯠ ꯃꯨꯟꯗꯣꯔꯤꯕꯅꯤꯗꯅ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯍꯨꯔꯥꯟꯕ ꯑꯃꯨꯖꯥꯎꯅ ꯍꯦꯛ ꯊꯦꯡꯅꯔꯒꯅ ꯅꯋꯨꯟ ꯍꯨꯗꯣꯛꯄꯤꯕ ꯍꯦꯔꯥ ꯑꯩꯒꯤ ꯍꯩꯁꯤꯡꯕꯁꯤ ꯎꯕꯗ ꯃꯥꯅ ꯑꯣꯏꯅ ꯑꯣꯖꯥ ꯍꯥꯏꯗꯅ ꯈꯣꯡꯁꯣꯛꯂꯗꯤ ꯀꯝꯗꯧꯕ ꯍꯥ ꯅꯪꯁꯨ ꯑꯩꯒ ꯄꯨꯜꯂꯨꯗꯅ ꯃꯇꯝꯗꯨꯗꯗꯤ ꯃꯌꯥꯝꯒꯤ ꯑꯣꯖꯥ ꯄꯨꯔꯦꯜ ꯑꯣꯏꯗꯧꯔꯤꯕꯅꯤꯅꯦ ꯌꯥꯖꯔꯦ ꯑꯣꯖꯥ ꯃꯇꯥꯡ ꯑꯗꯨꯗꯗꯤ ꯑꯩꯁꯦ ꯅꯪꯒꯤ ꯃꯔꯨꯞꯅꯤ ꯀꯥꯏꯅ ꯄꯨꯁꯤꯜ ꯂꯥꯛꯁꯤꯟꯕꯤꯅꯨ ꯃꯤꯅ ꯑꯩꯕꯨ ꯇꯥꯊꯤ ꯉꯥꯡꯕꯒ ꯊꯥꯖꯅꯤꯡꯗꯦꯀꯣ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯩꯅ ꯍꯥꯏꯗꯧꯕ ꯍꯥꯏꯕꯨ ꯊꯕꯛ ꯏꯪꯈꯥꯡ ꯑꯃ ꯁꯨꯅꯕ ꯇꯧꯁꯤꯟꯁꯤ ꯍꯥꯏꯁꯤꯗ ꯂꯩꯔꯤ ꯑꯩꯅꯕꯨ ꯄꯥꯡꯒꯜꯅ ꯊꯕꯛ ꯁꯨꯕ ꯑꯗꯨꯒꯤ ꯋꯥꯗꯨ ꯃꯁꯨꯛꯑꯣꯏ ꯑꯣꯏꯔꯔꯣꯏ ꯑꯗꯨ ꯑꯣꯏꯔꯒꯅ ꯍꯨꯔꯥꯟꯕ ꯑꯃꯨꯖꯥꯎ ꯍꯣꯏꯒꯤ ꯀꯥꯡꯕꯨꯗ ꯅꯥꯈꯩ ꯁꯦꯡꯅ ꯌꯥꯎꯔꯗꯅ ꯑꯗꯨꯁꯨ ꯄꯥꯝꯗ꯭ꯔꯤꯕꯅꯤꯅꯦ ꯃꯤꯅ ꯑꯩ ꯎꯕ ꯈꯨꯗꯤꯡ ꯑꯃꯨꯖꯥꯎꯒꯤ ꯇꯨꯡ ꯏꯟꯕꯅꯤ ꯍꯥꯏꯅ ꯀꯤꯔꯨꯞ ꯌꯦꯡꯕꯗꯣ ꯍꯩꯅꯔꯣꯏꯕ ꯌꯥꯏ ꯅꯪꯒꯤ ꯋꯥꯈꯜꯁꯤꯁꯨ ꯃꯄꯨꯡ ꯐꯥꯅꯁꯨ ꯑꯣꯏꯅꯤꯡꯗꯕ ꯃꯔꯛ ꯁꯔꯛꯇ ꯅꯔꯜ ꯇꯥꯅꯕꯒꯤ ꯈꯔꯁꯨ ꯍꯨꯔꯥꯟꯅꯕꯗ ꯅꯪꯅꯦ ꯁꯣꯏꯗꯅ ꯀꯥꯏꯅ ꯊꯪꯅ ꯆꯩ ꯆꯥꯕ ꯁꯣꯏꯔꯦꯀꯣ ꯑꯩꯒꯤ ꯋꯥꯗꯤ ꯍꯩꯅ ꯁꯤꯡꯅ ꯆꯠꯂꯣ ꯍꯥꯏꯁꯤꯗ ꯂꯩꯔꯦ ꯍꯩꯅ ꯁꯤꯡꯅ ꯆꯠꯂꯗꯕꯨ ꯀꯅꯥꯅ ꯀꯩꯗꯧꯖꯅꯤꯗꯅ ꯉꯁꯤꯒꯤꯗꯤ ꯃꯤꯗꯒꯤ ꯂꯥꯛꯍꯧꯕ ꯁꯦꯜ ꯈꯔ ꯄꯥꯏꯔꯦ ꯑꯗꯨꯅ ꯌꯨꯗꯣ ꯑꯩꯅ ꯑꯣꯏꯅ ꯍꯦꯛꯇ ꯀꯣꯡꯊꯔꯒꯦ ꯂꯥꯛꯑꯣ ꯑꯁ ꯑꯩꯕꯨ ꯃꯤꯗꯒꯤ ꯂꯥꯛꯍꯧꯕ ꯁꯦꯜꯅ ꯌꯨ ꯊꯛꯄ ꯇꯥꯔꯕꯣ ꯍꯥꯏꯁꯤꯕꯣ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯏꯕꯣ ꯅꯉꯣꯟꯗ ꯀꯩꯁꯨ ꯗꯣꯁ ꯂꯩꯗꯧꯕ ꯅꯠꯇꯦ ꯑꯩꯅ ꯂꯥꯛꯍꯧꯕꯅꯤ ꯂꯥꯛꯑꯣ ꯌꯥꯔꯦ ꯍꯥꯏꯅ ꯊꯣꯖꯣꯅ ꯃꯇꯥꯎ ꯈꯝꯇꯣꯟꯕꯨ ꯅꯝꯗꯅ ꯆꯤꯡꯂꯒ ꯄꯨꯈꯤꯔꯝꯃꯤ ꯈꯝꯇꯣꯟꯁꯨ ꯑꯗꯨꯃꯛ ꯌꯥꯅꯤꯡꯗꯅ ꯃꯇꯥꯎꯅ ꯆꯤꯡꯕꯗꯨꯗ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ ꯑꯁꯣꯝꯗꯅ ꯄꯨꯡꯃꯝ ꯍꯦꯛ ꯃꯝꯂ ꯐꯥꯎꯕꯗ ꯃꯃꯥ ꯏꯕꯦꯝꯃ ꯑꯗꯨꯅ ꯍꯜꯂꯛꯄ ꯀꯧꯕ ꯂꯩꯇ꯭ꯔꯕꯗ ꯊꯥꯖꯗꯨ ꯄꯥꯈꯠꯇꯨꯅ ꯀꯣꯟꯊꯣꯡ ꯋꯥꯏꯗ ꯊꯣꯛꯂꯛꯂꯒ ꯃꯃꯥ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯖꯔꯝꯃꯤ ꯑꯗꯨꯕꯨ ꯃꯃꯥꯗꯤ ꯂꯥꯛꯄ ꯀꯧꯕ ꯂꯩꯇꯕꯗꯨꯗ ꯄꯥꯈꯠꯅ ꯃꯆꯤꯟꯗ ꯇꯞꯅ ꯑꯁꯨꯛ ꯊꯦꯡꯅ ꯐꯥꯎꯕ ꯂꯥꯛꯇꯦꯅꯦ ꯏꯃꯥꯗꯨꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯖꯥꯠꯅꯣ ꯂꯝꯕꯤ ꯂꯝꯈꯥꯡꯗꯒ ꯃꯤ ꯐꯠꯇꯕ ꯊꯦꯡꯅꯔꯕ ꯖꯥꯠꯂꯅꯦ ꯑꯁ ꯏꯃꯥ ꯅꯪꯕꯨ ꯂꯥꯛꯎ ꯀꯩꯗꯧꯒꯦ ꯑꯩꯅꯦ ꯃꯤꯍꯨꯜꯁꯦ ꯂꯩꯇꯥꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯦꯕ ꯏꯃꯥ ꯍꯦ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯏꯃꯥꯕꯨ ꯐꯠꯇ ꯅꯨꯡꯗꯗꯤ ꯊꯣꯛꯍꯟꯕꯤꯅꯨꯀꯣ ꯅꯆꯥꯅ ꯅꯤꯖꯔꯤꯕ ꯑꯁꯤꯗꯗꯤ ꯇꯥꯕꯤꯗꯨꯅ ꯏꯃꯥꯗꯗꯤ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯍꯟꯕꯤꯅꯨꯀꯣ ꯍꯥꯏꯅ ꯊꯥꯖꯗꯨ ꯃꯃꯥꯅ ꯂꯥꯛꯃꯟꯗꯕ ꯑꯗꯨꯗ ꯃꯤꯄꯥꯏꯗꯨꯅ ꯃꯃꯥꯕꯨ ꯁꯣꯟꯗꯨꯅ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯍꯟꯕꯤꯅꯨ ꯍꯥꯏꯅ ꯐꯥꯎꯕ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯗ ꯅꯤꯖꯗꯨꯅ ꯂꯩꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯃꯃꯥ ꯏꯕꯦꯝꯃꯗꯨ ꯃꯃꯥꯏ ꯃꯃꯤꯠ ꯏꯃꯛꯃꯛꯁꯤꯟꯅ ꯇꯨꯃꯤꯟꯅ ꯂꯥꯛꯂꯤꯕꯗꯨ ꯎꯕꯗ ꯊꯥꯖ ꯃꯤꯄꯥꯏꯕꯨ ꯄꯨꯝꯕ ꯀꯣꯛꯈꯤꯗꯨꯅ ꯍꯔꯥꯎꯅ ꯏꯃꯥ ꯊꯥꯕꯂꯩ ꯃꯆꯥꯅꯨꯄꯤꯅ ꯀꯧꯔꯛꯂꯤꯕ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯕ ꯂꯣꯠꯁꯤꯜꯂꯒ ꯇꯞꯅ ꯏꯆꯦ ꯅꯪꯗꯤ ꯊꯣꯡꯒꯥꯜꯁꯤꯗ ꯀꯩꯗꯧꯔꯤꯕ ꯏꯃꯥ ꯂꯥꯛꯇꯕꯗꯨꯗ ꯄꯥꯈꯠꯇꯨꯅ ꯀꯩꯗꯧꯕ ꯌꯥꯎꯔꯕꯅꯣ ꯍꯥꯏꯅ ꯌꯦꯡꯕ ꯊꯣꯛꯂꯛꯄꯅꯤ ꯏꯆꯦ ꯑꯗꯨꯃꯛ ꯂꯥꯛꯇꯧꯕ ꯂꯩꯔꯕꯁꯤꯗ ꯌꯨꯝꯗ ꯅꯤꯡꯊꯤꯖꯅ ꯂꯩꯒꯦ ꯍꯥꯏꯗꯤ ꯂꯩꯁꯥꯕꯤ ꯅꯇꯣꯟꯇ ꯂꯝꯖꯥꯎꯁꯤꯗ ꯑꯗꯨꯕꯨꯗꯤ ꯀꯩꯁꯨ ꯇꯧꯗꯦꯗ ꯑꯗꯣ ꯏꯃꯥ ꯀꯩꯒꯤꯅꯣ ꯉꯁꯤꯗꯤ ꯑꯁꯨꯛ ꯊꯦꯡꯂꯛꯂꯤꯅꯦ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯉꯁꯥꯏ ꯃꯈꯩ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯝꯕ ꯑꯋꯥꯕꯗꯨ ꯂꯣꯠꯁꯤꯟꯕ ꯉꯝꯗ ꯅꯨꯡꯉꯥꯏꯇꯕ ꯁꯛꯐꯝꯗ ꯕꯦꯝꯃ ꯉꯁꯤꯗꯤ ꯏꯃꯥꯁꯤ ꯑꯣꯟꯊꯣꯛꯄ ꯉꯥꯛꯇ ꯊꯦꯡꯅꯔꯤ ꯑꯗꯨꯅ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯑꯗꯨꯕꯣꯕ ꯀꯩꯗꯧꯔꯤꯅꯣ ꯍꯣ ꯁꯈꯤ ꯊꯣꯝꯕꯤ ꯍꯥꯏꯅ ꯀꯩꯊꯦꯜꯗ ꯇꯥꯕꯤ ꯑꯍꯣꯡ ꯑꯆꯥꯎ ꯇꯦꯛꯄꯤ ꯑꯃ ꯂꯩ ꯃꯗꯨꯒꯤ ꯍꯦꯛ ꯈꯝ ꯊꯦꯡꯅꯔꯨꯔꯤ ꯃꯥꯒ ꯃꯁꯤꯗꯩꯁꯤꯗ ꯁꯦꯜ ꯈꯟꯗꯣꯛ ꯈꯟꯖꯤꯟꯒꯤ ꯍꯦꯛ ꯌꯦꯠꯅꯗꯅ ꯂꯩꯔꯤꯉꯩꯗ ꯃꯇꯝ ꯍꯧꯈꯤꯕ ꯈꯪꯍꯧꯗꯗꯅ ꯅꯃꯥꯗꯤ ꯑꯗꯨꯃꯛ ꯍꯥꯏꯊꯃꯤꯟꯅꯗꯧꯕ ꯃꯤꯈꯩꯅ ꯍꯨꯟꯗꯣꯛꯂꯝꯂꯦꯗꯅ ꯑꯗꯨꯒꯤ ꯀꯤꯅ ꯑꯃꯨꯛ ꯏꯇꯣꯝꯇ ꯂꯥꯛꯂꯤꯉꯩꯗꯨꯗ ꯍꯨꯔꯥꯟꯕ ꯑꯃꯨꯖꯥꯎ ꯍꯥꯏꯗꯨꯒꯤ ꯀꯥꯡꯕꯨ ꯑꯃ ꯍꯦꯛ ꯊꯦꯡꯅꯗꯅ ꯑꯌꯥꯎꯕ ꯁꯦꯜ ꯃꯈꯩ ꯂꯣꯏꯅ ꯍꯦꯛ ꯃꯨꯜꯍꯧꯔꯦꯗꯅ ꯊꯥꯖ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯋꯥꯈꯜꯗ ꯀꯔꯤ ꯃꯥꯃꯛꯅ ꯑꯩꯒꯤ ꯏꯃꯥꯗꯒꯤ ꯁꯦꯜ ꯃꯨꯠꯍꯧꯕ ꯈꯪꯂꯦꯗꯅ ꯃꯥ ꯍꯌꯦꯡ ꯍꯦꯛ ꯎꯟꯅꯁꯦꯗ ꯍꯥꯏꯔꯛꯁꯅꯣꯕ ꯃꯔꯨ ꯑꯈꯣꯏꯕꯗꯣ ꯂꯣꯏꯅ ꯐꯣꯏꯗꯠꯀꯦꯕ ꯊꯥꯖ ꯋꯥꯈꯜ ꯈꯟꯅ ꯃꯥꯗꯤ ꯕꯥꯄꯣꯏꯗ ꯃꯆꯤꯟꯗ ꯑꯗꯨꯃꯛ ꯂꯣꯏꯅ ꯐꯣꯏꯗꯠꯀꯦꯕ ꯍꯥ ꯀꯔꯤꯕꯨꯅꯣ ꯅꯪꯅ ꯐꯣꯏꯗꯠꯀꯦ ꯍꯥꯏꯔꯤꯕꯗꯨꯕꯣ ꯊꯥꯖ ꯃꯃꯥꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯋꯥꯈꯜ ꯈꯪꯂꯥꯛꯇꯨꯅ ꯏꯀꯥꯏꯅ ꯀꯩꯁꯨ ꯍꯥꯏꯗꯦꯗ ꯏꯃꯥ
ꯍꯥꯏꯅ ꯊꯥꯖꯗꯨ ꯏꯀꯥꯏꯅ ꯇꯍꯥ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯊꯥꯕꯂꯩꯗꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧꯗꯨꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯒ ꯂꯣꯏꯅ ꯀꯥꯎꯈꯤꯗꯨꯅ ꯃꯃꯣꯟꯗꯨꯝ ꯅꯣꯛꯇꯨꯅ ꯑꯣꯟꯊꯣꯛꯄꯒꯤ ꯏꯆꯥꯅꯨꯄꯤ ꯍꯥꯏꯗꯨꯅꯤ꯫ ꯊꯥꯕꯂꯩ ꯉꯥꯏꯍꯥꯛ ꯃꯀꯥ ꯂꯥꯝꯅ ꯅꯣꯛꯂꯨꯔꯕꯁꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯁꯦꯜ ꯃꯈꯩ ꯃꯨꯜꯍꯧꯕꯗꯨ ꯅꯤꯡꯁꯤꯡꯂꯨꯕꯗ ꯍꯦꯟꯁꯥꯡ ꯃꯅꯥ ꯇꯤꯛꯅꯕ ꯁꯦꯜ ꯐꯥꯎꯕ ꯂꯩꯇ꯭ꯔꯦ ꯈꯜꯂꯨꯕꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯥꯏꯔꯕ ꯅꯪꯅ ꯇꯣꯟꯕꯁꯤ ꯇꯣꯜꯂꯤꯗꯀꯣ꯫ ꯉꯁꯤꯒꯤ ꯆꯥꯅꯕ ꯆꯦꯡ ꯐꯥꯎꯕꯗꯤ ꯂꯩꯔꯤ, ꯍꯌꯦꯡꯅ ꯑꯃꯨꯛ ꯀꯝꯗꯧꯕ? ꯑꯁꯤ ꯈꯟꯅ ꯑꯗꯨꯃꯛ ꯋꯥꯈꯜ ꯃꯝꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇꯗꯤ ꯃꯃꯥ ꯏꯕꯦꯝꯃꯅ ꯁꯦꯜ ꯑꯃꯠꯇ ꯂꯩꯇ꯭ꯔꯗꯨꯅ ꯃꯅꯥ ꯃꯁꯤꯡ ꯇꯤꯛꯄ ꯆꯠꯂꯔꯣꯏ ꯈꯟꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯃꯥꯡꯒꯣꯜꯗꯥꯔꯤꯗ ꯋꯥꯈꯜ ꯇꯧꯗꯨꯅ ꯐꯝꯂꯤꯕꯗꯨ ꯎꯕꯗ ꯊꯥꯖ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯇꯞꯅ, "ꯏꯃꯥ," ꯊꯥꯕꯂꯩ ꯃꯆꯥꯅꯨꯄꯤꯅ ꯀꯧꯔꯛꯂꯤꯗꯨ ꯇꯥꯕꯗ ꯋꯥꯗꯤ ꯍꯥꯏꯗ ꯇꯞꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯂꯝꯃꯤ꯫ ꯊꯥꯖꯁꯨ ꯃꯃꯥꯅ ꯈꯨꯝꯂꯛꯇ꯭ꯔꯕ ꯑꯗꯨꯗ ꯑꯗꯨꯃꯛ ꯃꯥꯅ ꯑꯣꯏꯅ ꯅꯝꯀꯧ ꯀꯧꯁꯤꯟꯗꯨꯅ ꯋꯥ ꯍꯩꯔꯝꯃꯤ꯫ "ꯏꯃꯥ, ꯀꯩꯗꯧꯔꯒꯦ? ꯃꯅꯥ ꯃꯁꯤꯡ ꯇꯤꯛꯄ ꯆꯠꯇ꯭ꯔꯗꯤ?" "ꯕꯦꯃꯥ, ꯃꯅꯥ ꯃꯁꯤꯡ ꯇꯤꯛꯅꯕ ꯁꯦꯜ ꯃꯈꯩꯗꯤ ꯉꯔꯥꯡ ꯍꯨꯔꯥꯟꯕꯅ ꯂꯣꯏꯅ ꯃꯨꯜꯍꯧꯔꯦꯅꯦ." "ꯏꯃꯥ, ꯀꯩꯒꯤ ꯑꯗꯨꯒꯤ ꯋꯥꯔꯤꯅꯣ? ꯁꯦꯜꯁꯤꯅ ꯀꯣꯟꯅꯒꯗ꯭ꯔꯥ ꯌꯦꯡꯉꯣ." ꯊꯥꯕꯂꯩ ꯃꯆꯥꯅꯨꯄꯤꯗ ꯉꯛꯅ ꯌꯦꯡꯗꯨꯅ, "ꯅꯪꯗꯤ ꯑꯁꯨꯛ ꯌꯥꯝꯕ ꯁꯦꯜꯁꯤꯗꯤ ꯀꯥꯏꯗꯒꯤꯅꯣ?" "ꯅꯌꯥ ꯅꯨꯄꯥ, ꯑꯁ!" ꯍꯥꯏꯔꯒ ꯊꯥꯖ ꯃꯔꯩꯗꯨ ꯈꯪꯆꯤꯛ ꯆꯤꯛꯇꯨꯅ ꯋꯥꯗꯨ ꯃꯈꯥ ꯇꯥꯕ ꯉꯝꯗ ꯇꯨꯃꯤꯟꯅ ꯂꯨꯞꯊꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯃꯥꯗꯨ ꯃꯆꯥꯅꯨꯄꯤꯗ ꯄꯤꯁꯨꯝ ꯁꯨꯛꯂꯞ ꯇꯧꯅ ꯌꯦꯡꯂꯒ, "ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯍꯥꯏꯒꯦ? ꯑꯩꯈꯣꯏꯗꯤ ꯂꯥꯏꯔꯕꯅꯤ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯪꯕꯨ ꯅꯄꯥ ꯌꯥꯎꯗꯅ ꯅꯃꯥ ꯑꯩꯅ ꯌꯣꯛꯄꯅꯤ꯫ ꯍꯦꯗꯣ ꯍꯔꯥꯎ ꯀꯥꯗꯅ ꯏꯔꯥꯡ ꯇꯧꯅ ꯃꯤꯅ ꯈꯤꯠꯇꯗ ꯉꯥꯡꯅꯈꯤꯅꯤ ꯍꯥꯏꯕꯁꯦ ꯅꯪꯅ ꯇꯥꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣꯕ?" "ꯏꯃꯥ, ꯏꯃꯥ ꯈꯪꯏ, ꯅꯪ ꯂꯩꯁꯥꯕꯤ ꯐꯥꯔꯦ, ꯅꯌꯨꯝꯅ ꯀꯩ ꯄꯥꯟꯕ ꯌꯥꯔꯦ ꯍꯥꯏꯕ, ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯏꯃꯨꯡꯒꯤ ꯐꯤꯕꯝꯁꯤꯗ ꯅꯪꯕꯨ ꯀꯗꯥꯏꯗꯒꯤ ꯅꯪꯒꯤ ꯑꯋꯨꯟꯄꯣꯠ ꯂꯥꯡꯗꯧꯔꯤꯕꯅꯣ? ꯅꯪꯒꯤ ꯑꯋꯨꯟꯄꯣꯠꯇꯤ ꯍꯥꯏꯔꯨꯅꯨ, ꯅꯣꯡꯃꯒꯤ ꯆꯔꯥ ꯐꯥꯎꯕ ꯄꯨꯛ ꯊꯟꯒꯅꯤ ꯊꯜꯂꯣꯏ ꯈꯪꯗ꯭ꯔꯤ꯫ ꯃꯁꯤꯗ ꯅꯪꯅ ꯑꯁꯨꯛ ꯋꯥꯈꯜ ꯇꯥꯗ꯭ꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯕ?" ꯊꯥꯖ ꯃꯃꯥꯅ ꯋꯥꯕꯗꯨ ꯌꯦꯡꯕ ꯉꯝꯗ ꯑꯃꯨꯖꯥꯎꯅ ꯍꯦꯛ ꯁꯦꯜ ꯈꯔ ꯄꯤꯔꯛꯄ ꯃꯌꯥꯝꯗꯨ ꯇꯨꯡꯁꯤꯟꯗꯨꯅ ꯊꯝꯕꯗꯨ ꯂꯧꯊꯣꯛꯂꯒ ꯄꯤꯔꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯕꯨ ꯇꯊꯤ ꯆꯩꯅꯕ ꯑꯣꯏꯅ ꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯃꯛꯄꯨ ꯊꯥꯖꯁꯨ ꯃꯔꯥꯜ ꯑꯃ ꯂꯩꯔꯤꯕꯒꯨꯝ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯖꯕ ꯉꯝꯂꯝꯗꯦ꯫ ꯊꯥꯕꯂꯩ ꯃꯆꯥꯗ ꯆꯩꯈꯩ ꯆꯩꯊꯣꯛꯂꯨꯔꯒ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯔꯛꯂꯝꯗꯦ꯫ ꯃꯔꯥꯜꯁꯨ ꯂꯩꯖꯗꯕ ꯃꯆꯥꯗꯨꯗ ꯂꯥꯏꯔꯕꯤ ꯑꯣꯏꯔꯨꯕꯅ ꯆꯩꯕꯤꯔꯦ ꯈꯟꯅ ꯑꯃꯨꯛ ꯇꯞꯊꯔꯛꯇꯨꯅ, "ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯪꯕꯨ ꯏꯃꯥꯗ ꯋꯥꯔꯧꯕ꯭ꯔꯥ? ꯏꯃꯥꯅ ꯑꯁꯨꯝꯅ ꯆꯩ ꯊꯥꯡꯕꯁꯦ?" "ꯏꯃꯥ, ꯅꯆꯥꯅ ꯏꯃꯥꯗ..." "ꯏꯃꯥꯁꯨ ꯈꯪꯏ ꯏꯆꯥ ꯂꯥꯟꯗꯦ ꯍꯥꯏꯕ꯫ ꯏꯟꯈꯠꯂꯛꯄꯒꯤ ꯃꯆꯜ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯣꯏꯔꯨꯕꯒꯤ ꯍꯧꯅꯁꯥꯅꯤ ꯄꯥꯝꯖꯕ ꯀꯅꯥꯒꯤ ꯅꯨꯡꯁꯤ ꯆꯤꯜꯂꯣꯛꯅꯕ꯫ ꯑꯗꯨꯕꯨꯅꯦ ꯌꯦꯡꯉꯣꯏ, ꯃꯇꯝꯁꯤꯗ ꯅꯨꯡꯁꯤꯅꯕ, ꯄꯨꯛꯆꯦꯜ ꯈꯣꯏꯖꯦꯜ ꯇꯤꯟꯅꯕ ꯈꯛꯅ ꯌꯥꯗ꯭ꯔꯦꯅꯦꯍꯦ꯫ ꯑꯆꯥꯎ ꯑꯔꯝꯒꯤ ꯍꯤꯗꯥꯅꯕ, ꯑꯋꯨꯟꯄꯣꯠ ꯌꯥꯝꯕ ꯇꯥꯅꯕꯒꯤ ꯃꯇꯝꯁꯤꯗ ꯏꯃꯥꯅ ꯏꯆꯥꯒꯤꯗꯤ ꯀꯔꯤꯁꯨ ꯇꯝꯕ ꯉꯝꯂꯣꯏ ꯈꯜꯂꯨꯕꯗ ꯏꯆꯥꯗ ꯑꯣꯏꯅ ꯇꯥꯏꯅꯕꯤꯔꯦ." "ꯏꯃꯥ, ꯑꯗꯨꯒꯤꯗꯤ ꯋꯥꯕꯤꯔꯨꯅꯣ, ꯅꯌꯥ ꯅꯨꯄꯥ ꯑꯣꯏꯗꯧꯔꯤꯗꯣ ꯑꯗꯨꯒꯨꯝꯕ ꯑꯃꯠꯇ ꯈꯟꯕ ꯂꯩꯇꯦ꯫ ꯃꯥꯅ ꯈꯟꯗ꯭ꯔꯕꯁꯨ ꯃꯥꯒꯤ ꯃꯃꯥ ꯃꯄꯥ, ꯁꯥꯒꯩ ꯅꯥꯇꯩ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯔꯤꯗꯅ꯫ ꯑꯗꯨꯅ ꯏꯕꯦꯝꯃ, ꯅꯪꯅꯦ ꯏꯃꯥꯅ ꯍꯥꯏꯗꯧꯕ ꯍꯥꯏꯕ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯒ ꯈꯣꯡ ꯊꯥꯡꯉꯨ ꯍꯥꯏꯔꯤꯕꯁꯤꯅꯤ." "ꯍꯣꯏꯁꯦ, ꯅꯆꯥ ꯏꯃꯥꯅ ꯍꯥꯏꯕ ꯑꯃꯠꯇ ꯍꯤꯛꯇꯣꯛꯆꯔꯣꯏ꯫ ꯑꯗꯣ ꯁꯦꯜꯗꯤ ꯄꯨꯔꯒ ꯃꯅꯥ ꯃꯁꯤꯡ ꯇꯤꯛꯂꯨꯔꯣꯕ, ꯅꯠꯇ꯭ꯔꯗꯤ ꯏꯃꯥ ꯏꯆꯥꯗꯤ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯗꯤ ꯀꯔꯤ ꯆꯥꯅꯤ?" ꯊꯥꯕꯂꯩ ꯉꯁꯥꯏ ꯃꯈꯩꯗꯤ ꯑꯁꯥꯎꯕꯅ ꯀꯩꯁꯨ ꯈꯟꯖꯤꯜꯂꯨꯗ꯭ꯔꯕꯅꯤ꯫ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯃꯣꯏꯗꯨ ꯈꯪꯂꯨꯝ ꯂꯨꯝꯊꯔꯛꯂꯝꯃꯤ꯫ ꯑꯗꯨꯃꯛꯄꯨ ꯆꯩꯈꯩ ꯆꯩꯊꯣꯛꯂꯨꯔꯕ ꯃꯆꯥꯅꯨꯄꯤꯗ ꯑꯋꯥꯕ ꯎꯠꯊꯣꯛꯂꯨꯔꯕꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯑꯋꯥꯕ ꯃꯩꯆꯥꯛ ꯍꯥꯞꯄ ꯊꯣꯛꯂꯅꯤ ꯈꯟꯅ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯗꯨꯅ, "ꯏꯃꯥ ꯆꯠꯂꯨꯔꯒꯦ. ꯑꯗꯣ ꯅꯪ ꯆꯠꯊꯣꯛꯇꯅ ꯌꯨꯝꯗ ꯂꯦꯡꯗꯅꯗꯤ ꯂꯩꯔꯝꯃꯨꯀꯣ. ꯑꯩ ꯂꯩꯇꯕ ꯃꯇꯝꯗ ꯆꯦꯛꯁꯤꯟꯅ ꯂꯩ. ꯅꯇꯣꯝꯇ ꯂꯩꯕꯅꯤꯅ ꯇꯀꯣꯝ ꯂꯩꯅꯨꯀꯣ ꯏꯕꯦꯝꯃ." ꯍꯥꯏꯅ ꯊꯥꯕꯂꯩꯗꯨ ꯉꯥꯡꯕ ꯌꯥꯕ ꯉꯥꯡꯂꯒ ꯃꯐꯤ ꯍꯣꯡꯂꯒ ꯃꯥꯒꯤ ꯊꯨꯃꯣꯛꯇꯨ ꯄꯥꯏꯈꯠꯂꯗꯨꯅ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ "ꯕꯦꯝꯃ, ꯏꯃꯥ ꯆꯠꯂꯒꯦꯅꯦ. ꯏꯃꯥꯅ ꯆꯠꯇ꯭ꯔꯤꯉꯩ ꯅꯪꯕꯨ ꯃꯅꯝ ꯅꯝꯕꯤꯔꯝꯒꯦ ꯂꯥꯎꯅꯦꯍꯦ." "ꯑꯩꯈꯣꯏ ꯃꯥꯁꯤꯗꯤꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯕꯨ ꯑꯉꯥꯡ ꯃꯆꯥꯗꯧꯅ..." "ꯍꯩ, ꯌꯨꯝꯁꯤꯗ ꯂꯩꯍꯧꯗꯣꯏꯁꯦ ꯅꯇꯣꯝꯇꯅꯤꯅꯦ. ꯑꯗꯨꯅ ꯀꯅꯥꯅ ꯈꯪꯕ, ꯀꯥꯁꯤ ꯂꯥꯏꯃꯨꯅꯒ ꯑꯃꯨꯛ ꯊꯣꯛꯂꯛꯑꯣ, ꯂꯥꯏ ꯇꯤꯟꯅ ꯆꯦꯟꯗꯅꯕ ꯃꯅꯝ ꯅꯝꯂꯝꯂꯤꯕꯅꯤꯅꯦ." "ꯂꯣꯏꯔꯦ, ꯁꯦ ꯅꯝꯂꯨꯁꯦ." ꯊꯥꯕꯂꯩ ꯃꯆꯥꯅꯨꯄꯤꯒꯤ ꯃꯀꯣꯛꯇ ꯃꯅꯝ ꯅꯝꯕꯤꯔꯒ ꯃꯈꯨꯠꯇ ꯃꯌꯥꯅꯁꯨ ꯆꯤꯛꯂꯒ ꯋꯥ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯕꯦꯝꯃ, ꯅꯪꯅꯦ ꯌꯨꯝꯗꯒꯤ ꯍꯦꯟꯗꯣꯛꯀꯅꯨꯀꯣ. ꯏꯃꯥ ꯆꯠꯂꯦ. ꯅꯪꯅꯦ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨꯀꯣ."
ꯍꯣꯏꯁꯦ ꯑꯩ ꯀꯩꯁꯨ ꯆꯠꯂꯣꯏꯕ ꯏꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯆꯠꯄꯤꯌꯣ ꯅꯆꯥꯒꯤ ꯈꯟꯕꯗ ꯏꯃꯥꯕꯨ ꯈꯨꯗꯤ ꯊꯤꯕ ꯇꯥꯔꯦ ꯊꯤꯔꯣꯏ ꯏꯃꯥ ꯆꯠꯂꯦ ꯑꯁꯤ ꯍꯥꯏꯅ ꯊꯥꯕ ꯂꯩꯗꯨ ꯃꯆꯥꯅꯨꯄꯤꯗ ꯆꯦꯛꯁꯤꯟ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯝꯂꯒ ꯃꯅꯥ ꯃꯁꯤꯡ ꯇꯤꯛꯄꯅꯤ ꯍꯥꯏꯅ ꯆꯠꯈꯤꯔꯝꯃꯤ ꯊꯥꯖꯁꯨ ꯃꯃꯥ ꯆꯠꯈ꯭ꯔꯕꯗ ꯋꯥꯏ ꯁꯪꯕꯒꯤ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛꯂꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯃꯔꯨꯝ ꯑꯃꯗꯒꯤ ꯑꯃꯨꯖꯥꯎꯗꯨ ꯐꯟ ꯂꯥꯎꯅ ꯆꯣꯡꯊꯣꯔꯛꯂꯒ ꯊꯥꯖꯒꯤ ꯅꯥꯄ ꯃꯌꯥꯗ ꯇꯞꯂꯤꯅ ꯏꯃꯥ ꯂꯩꯇꯕꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯏꯃꯥ ꯈꯪꯉꯤꯅꯦ ꯍꯤꯡꯆꯥꯕ ꯍꯨꯔꯥꯟꯕ ꯍꯤꯡꯆꯥꯕ ꯍꯥꯏꯗꯨꯗꯤ ꯁꯥꯎꯗꯦ ꯍꯨꯔꯥꯟꯕ ꯍꯥꯏꯗꯨꯗꯤ ꯁꯥꯎꯒꯦꯗꯧꯏꯀꯣ ꯑꯁꯦꯡꯕ ꯍꯥꯏꯕꯒꯤ ꯁꯥꯎꯕꯤꯔꯤꯅꯤꯅꯦ ꯅꯥꯔꯨꯟꯗ ꯇꯨꯃꯤꯟꯅ ꯂꯨꯝꯂꯒ ꯆꯪꯂꯛꯂꯗꯤ ꯍꯨꯔꯥꯟꯕ ꯍꯥꯏꯕ ꯇꯥꯕ ꯅꯠꯇ꯭ꯔꯣ ꯑꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯏꯅꯦꯝꯕꯣꯛꯀꯤ ꯃꯃꯥꯡꯗ ꯑꯩꯕꯨ ꯏꯐꯣꯡ ꯐꯣꯡꯅ ꯆꯪꯂꯣ ꯍꯥꯏꯔꯣ ꯍꯥ ꯏꯁ ꯂꯧ ꯐꯥꯎꯕ ꯂꯧꯗ꯭ꯔꯤ ꯏꯅꯦꯝꯕꯣꯛ ꯀꯥꯏꯅ ꯌꯧꯈ꯭ꯔꯦꯅꯦ ꯑꯗꯨꯕꯨꯗꯤ ꯑꯩꯁꯦ ꯅꯪꯕꯨ ꯁꯣꯏꯗꯅ ꯂꯧꯔꯗꯧꯕ ꯑꯗꯨꯒꯤꯅꯦ ꯏꯅꯦꯝꯄꯣꯛ ꯍꯥꯏꯔꯤꯗꯣ ꯑꯗꯨ ꯂꯥꯏꯔꯤ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯈꯣꯏ ꯏꯃꯥꯗꯒꯤ ꯁꯦꯜ ꯃꯠꯂꯤꯗꯦ ꯅꯆꯤꯟꯗꯗꯤ ꯏꯅꯦꯝꯄꯣꯛ ꯍꯥꯏꯅꯦ ꯑꯗꯨꯒ ꯅꯈꯨꯠꯅꯗꯤ ꯑꯗꯨꯝ ꯁꯦꯜ ꯃꯠꯄ ꯉꯝꯃꯦꯕ ꯀꯅꯥ ꯍꯥꯏꯅꯣꯅꯦ ꯑꯩꯅꯕꯨ ꯏꯅꯦꯝꯕꯣꯛꯇꯒꯤ ꯀꯃꯥꯏꯅ ꯁꯦꯜ ꯃꯠꯇꯧꯔꯤꯒꯦ ꯇꯧꯁꯤꯟꯅꯅꯨ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯏꯃꯥ ꯃꯇꯣꯝꯇ ꯂꯥꯛꯄꯗ ꯅꯣꯏꯒꯤ ꯃꯤꯅ ꯃꯇꯧꯏ ꯍꯥꯏ ꯑꯗꯣ ꯅꯪ ꯌꯥꯎꯔꯤ ꯅꯠꯇ꯭ꯔꯣ ꯑꯩ ꯌꯥꯎꯔꯒ ꯀꯃꯥꯏꯅ ꯏꯅꯦꯝꯕꯣꯛꯇꯒꯤ ꯃꯇꯧꯔꯤꯒꯦ ꯇꯥꯅꯤꯡꯗꯦ ꯅꯆꯤꯟꯗꯨꯅ ꯏꯅꯦꯝꯕꯣꯛ ꯀꯥꯏꯅ ꯁꯣꯏꯗꯠꯄ ꯁꯣꯏꯔꯣꯏꯀꯣ ꯍꯥꯏꯔꯔꯣꯏꯁꯦ ꯑꯗꯣ ꯑꯩ ꯌꯥꯎꯗꯦꯕ ꯈꯪꯗꯦ ꯑꯩ ꯌꯥꯎꯒꯦꯔꯥ ꯌꯥꯎꯔꯣꯏꯔꯥ ꯑꯃꯠꯇ ꯑꯗꯨꯒꯨꯝꯕꯗꯨ ꯇꯧꯔꯅꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯤꯕ ꯃꯈꯩ ꯋꯥꯔꯤ ꯁꯥꯟꯅꯔꯦꯀꯨꯝꯁꯦ ꯍꯥꯏꯔꯤꯁꯤꯅꯦ ꯑꯩ ꯁꯥꯎꯅꯨꯁꯦ ꯑꯩꯅꯦ ꯑꯉꯥꯡꯁꯤꯡꯗ ꯐꯖꯅ ꯊꯤꯗꯣꯛꯈꯤꯒꯦ ꯑꯗꯨꯒ ꯃꯣꯏꯅ ꯁꯣꯏꯔꯝꯂꯁꯨ ꯁꯦꯜꯗꯨ ꯄꯤꯊꯣꯛꯍꯜꯂꯛꯂꯒꯦ ꯏꯃꯥ ꯈꯛꯀꯤ ꯋꯥꯁꯨ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯁꯤ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯑꯩ ꯄꯥꯝꯗꯦꯕ ꯅꯪ ꯃꯥ ꯀꯥꯏ ꯁꯣꯏꯔꯣꯏ ꯅꯃꯥꯏ ꯀꯥꯏꯕ ꯑꯗꯨꯒ ꯅꯪꯅ ꯍꯦꯟꯅ ꯈꯪꯂꯤꯗꯨꯅꯤ ꯑꯩꯅ ꯍꯨꯔꯤꯁꯦ ꯑꯁꯣꯟ ꯑꯅꯥ ꯂꯥꯏꯔ ꯑꯅꯪꯒꯤꯅꯦ ꯍꯥꯏꯕ ꯊꯥꯖ ꯃꯥꯁꯨ ꯈꯪꯉꯤ ꯑꯃꯨꯖꯥꯎ ꯍꯣꯏꯅ ꯍꯨꯔꯥꯜꯂꯤꯕ ꯁꯦꯜꯗꯨ ꯃꯈꯣꯏ ꯈꯛꯀꯤ ꯅꯨꯡꯉꯥꯏꯅꯕ ꯅꯠꯇꯦ ꯏꯅꯥꯛ ꯈꯨꯟꯕꯁꯤꯡꯗꯒꯤ ꯍꯨꯔꯥꯜꯂꯒ ꯂꯥꯏꯔ ꯑꯅꯪ ꯑꯁꯣꯟ ꯑꯅꯥꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯕꯅꯦ ꯍꯥꯏꯕ ꯑꯗꯨꯃꯛꯅ ꯀꯟꯅ ꯁꯥꯎꯔꯨꯕꯁꯨ ꯉꯝꯗꯦ ꯑꯗꯨꯃꯛꯄꯨ ꯇꯧꯔꯤꯕ ꯊꯕꯛꯇꯨ ꯑꯐꯕ ꯅꯠꯇꯦ ꯍꯥꯏꯕ ꯈꯪꯕꯅ ꯁꯥꯎꯖꯤꯟꯅꯗꯨꯅ ꯑꯗꯨꯃꯛ ꯈꯨꯝꯂꯛꯂꯝꯃꯤ ꯑꯩꯗꯤ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯗꯨ ꯇꯣꯛꯇ꯭ꯔꯤꯕ ꯃꯈꯩ ꯑꯩꯒꯤ ꯏꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯦꯅꯣ ꯍꯥꯏꯔꯤꯁꯤꯅꯤ ꯊꯥꯖ ꯑꯩꯅ ꯍꯥꯏꯁꯦ ꯑꯃꯨꯛꯇ ꯑꯩ ꯅꯪꯒꯤ ꯋꯥ ꯑꯃꯠꯇ ꯇꯥꯕ ꯄꯥꯝꯗ꯭ꯔꯦ ꯅꯪꯒꯤ ꯋꯥꯈꯜꯗ ꯍꯣꯡꯂꯕ ꯃꯇꯝꯗꯨꯗ ꯑꯣꯏꯅ ꯂꯥꯛꯑꯣ ꯑꯗꯨꯀꯥꯟꯗꯗ ꯑꯩ ꯅꯪꯒꯤ ꯋꯥ ꯇꯥꯔꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯊꯥꯖꯗꯨ ꯒꯝ ꯊꯥꯡꯗꯨꯅ ꯆꯪꯈ꯭ꯔꯒ ꯃꯃꯥꯡ ꯊꯣꯡ ꯂꯣꯟꯁꯤꯟꯈꯤꯔꯝꯃꯤ ꯑꯃꯨꯖꯥꯎ ꯃꯥꯁꯨ ꯐꯅ ꯀꯟꯅꯗꯤ ꯈꯥꯝꯅꯕ ꯍꯣꯠꯅꯖꯕꯅꯤ ꯑꯗꯨꯕꯨ ꯑꯗꯨꯃꯛ ꯇꯥꯕꯤꯗꯨꯅ ꯆꯪꯈ꯭ꯔꯕꯗ ꯎꯄꯥꯏ ꯂꯩꯇ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯆꯤꯊꯅꯒꯤ ꯈꯟꯅ ꯂꯥꯛꯆꯔꯒ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯅꯤꯕ ꯑꯩꯒꯤ ꯋꯥꯒꯤ ꯃꯥꯌꯣꯛꯇ ꯊꯕꯛ ꯇꯧꯕ ꯀꯅꯥꯅꯣ ꯃꯅꯝ ꯇꯠꯄ ꯃꯈꯩ ꯊꯤꯟꯗꯒꯤꯕ ꯍꯥꯏꯅ ꯎꯄꯥꯏ ꯂꯩꯇ ꯍꯨꯔꯥꯟꯕ ꯑꯃꯨꯖꯥꯎꯗꯨ ꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ ꯇꯦꯅꯣꯏ ꯃꯌꯥꯝꯗꯨ ꯊꯕꯛ ꯏꯪꯈꯥꯡ ꯁꯤꯟꯗꯣꯛ ꯁꯤꯟꯖꯤꯟ ꯂꯣꯏꯔꯒ ꯃꯈꯣꯏꯒꯤ ꯂꯨꯆꯤꯡꯕ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯊꯣꯔꯛꯄꯗ ꯃꯈꯣꯏꯒꯤ ꯂꯨꯆꯤꯡꯕ ꯑꯗꯨꯅ ꯁꯨꯛꯇꯣꯛꯂꯒ ꯂꯥꯛꯄꯗꯨ ꯎꯕꯗ ꯄꯥꯈꯠꯅ ꯃꯁꯤꯒꯤ ꯗ꯭ꯔꯨꯕꯥꯁꯥꯁꯦ ꯑꯃꯨꯛ ꯁꯨꯛꯇꯣꯛꯂꯒ ꯂꯥꯛꯂꯤꯅꯦ ꯀꯩ ꯑꯃꯨꯛ ꯇꯧꯔꯖꯥꯠꯅꯣ ꯌꯧꯔꯛꯄꯒ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯗꯣꯔꯤꯕꯖꯥꯠꯅꯣ ꯑꯩ ꯁꯦꯝ ꯁꯥꯔꯒ ꯂꯩꯍꯧꯗꯕ ꯌꯥꯗꯦ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯁꯣꯏꯗꯅ ꯈꯣꯟꯊꯤ ꯆꯥꯗꯧꯔꯤꯕꯅꯤ ꯈꯟꯅ ꯇꯦꯅꯣꯏꯗꯨ ꯃꯈꯣꯏꯒꯤ ꯂꯨꯆꯤꯡꯕꯅ ꯍꯦꯛ ꯀꯧꯔꯛꯄꯒ ꯊꯣꯛꯅꯕ ꯍꯥꯏꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯁꯣꯝꯗ ꯑꯃꯨꯖꯥꯎꯁꯨ ꯐꯤ ꯀꯥꯝꯗꯨꯅ ꯂꯥꯛꯂꯒ ꯃꯥꯡꯒꯣꯜ ꯍꯦꯛ ꯀꯥꯈꯠꯂꯛꯄꯒ ꯈꯣꯟ ꯀꯜꯂꯞꯅ ꯍꯣꯏ ꯇꯦꯅꯣꯏ ꯇꯦꯅꯣꯏꯁꯨ ꯍꯥꯊꯨ ꯇꯥꯖꯩ ꯑꯉꯝꯕ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ ꯑꯉꯥꯡꯁꯤꯡ ꯂꯣꯏꯅ ꯂꯩꯕ ꯅꯠꯇ꯭ꯔꯥ ꯍꯣꯏ ꯑꯉꯝꯕ ꯍꯧꯖꯤꯛꯃꯛ ꯌꯨꯝꯃꯥꯏꯗ ꯂꯣꯏꯅ ꯄꯨꯟꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯄꯥꯎ ꯆꯦꯜꯂꯨ ꯃꯔꯝꯕꯨ ꯀꯔꯤ ꯑꯩꯅ ꯍꯥꯏꯗꯨꯅꯗꯣ ꯃꯔꯝ ꯍꯪꯂꯛꯀꯅꯨ ꯍꯥꯏꯔꯝꯂꯒ ꯑꯃꯨꯖꯥꯎꯗꯨ ꯁꯥꯎꯅ ꯆꯪꯈꯤꯔꯝꯃꯤ ꯇꯦꯅꯣꯏ ꯃꯁꯥꯗꯨ ꯍꯨꯃꯥꯡ ꯀꯥꯡꯅ ꯀꯔꯤ ꯑꯃꯨꯛ ꯑꯁꯣꯏꯕ ꯇꯧꯔꯝꯂꯕꯖꯥꯠ ꯑꯩꯅꯦ ꯀꯛꯂꯝ ꯆꯦꯟꯕꯗ ꯑꯩ ꯑꯣꯏꯅ ꯊꯋꯥꯏ ꯊꯥꯕ ꯁꯣꯏꯔꯣꯏ ꯍꯥꯏꯅ ꯇꯦꯅꯣꯏꯗꯨ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯃꯥꯁꯨ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈ꯭ꯔꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯗꯨꯅ ꯂꯩꯔꯝꯕ ꯃꯌꯥꯝꯗꯨ ꯂꯨꯆꯤꯡꯕꯅ ꯄꯨꯟꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯄꯥꯎ ꯇꯝꯂꯝꯃꯤ ꯃꯌꯥꯝꯁꯨ ꯂꯨꯆꯤꯡꯕꯒꯤ ꯌꯥꯊꯪ ꯇꯥꯎꯊꯔꯛꯄꯗ ꯀꯨꯏꯅ ꯐꯝꯗꯨꯅ ꯍꯤꯞꯇꯨꯅ ꯂꯩꯕ ꯉꯝꯗ ꯐꯨꯛ ꯍꯧꯒꯠꯅꯗꯨꯅ ꯌꯨꯝꯌꯥꯏ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯑꯉꯝꯕ ꯍꯥꯏꯅ ꯈꯨꯔꯨꯞ ꯈꯨꯗꯛ ꯀꯨꯟꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯨꯖꯥꯎꯁꯨ ꯃꯌꯥꯝꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯈꯣꯟ ꯀꯜꯂꯞꯅ ꯅꯈꯣꯏ ꯀꯅꯥ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯍꯅꯨꯕꯤ ꯑꯃꯗꯒꯤ ꯁꯦꯟꯈꯥꯎ ꯂꯥꯛꯂꯣꯏ ꯁꯦꯡꯅ ꯍꯥꯏꯗꯣꯔꯛꯎ ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯁꯥꯎꯔꯛꯂꯕꯗꯤ ꯅꯥꯇꯩ ꯋꯥꯌꯣꯡ ꯀꯌꯥ ꯆꯥꯔꯣꯏ ꯑꯃꯨꯖꯥꯎꯒꯤ ꯋꯥꯗꯨ ꯇꯥꯔꯕꯁꯨ ꯅꯨꯄꯥ ꯃꯆꯥ ꯃꯈꯩꯗꯨ ꯋꯥꯂꯥꯡ ꯑꯃꯠꯇ ꯉꯥꯡꯗ ꯇꯨꯃꯤꯟꯅ ꯂꯨꯛꯊꯗꯨꯅ ꯂꯩꯔꯝꯃꯤ ꯀꯅꯥ ꯑꯃꯠꯇꯅ ꯈꯨꯝꯗꯕꯗꯨꯗ ꯑꯃꯨꯖꯥꯎꯗු ꯁꯥꯎꯕ ꯍꯦꯟꯒꯠꯂꯛꯇꯨꯅ ꯈꯣꯟ ꯀꯜꯂꯞꯅ ꯂꯥꯎꯈꯠꯂꯛꯂꯝꯃꯤ ꯍꯣꯏ ꯅꯈꯣꯏ ꯀꯅꯥ ꯑꯃꯠꯇ ꯈꯨꯝꯗ꯭ꯔꯦ ꯅꯈꯣꯏ ꯀꯅꯥ ꯑꯃꯠꯇ ꯈꯨꯝꯂꯔꯣꯏꯗ꯭ꯔꯥ ꯍꯥ ꯈꯥꯕꯅ ꯗꯥꯗꯥ
ꯑꯩꯈꯣꯏꯗꯤ ꯀꯅꯥ ꯑꯃꯠꯇ ꯂꯥꯛꯈꯤꯕ ꯂꯩꯇꯦ ꯁꯦꯡꯂꯕ꯭ꯔꯣ ꯍꯣꯏ ꯗꯥꯗꯥ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯡ ꯁꯤꯖꯤꯟꯅꯔꯒ ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯜ ꯍꯨꯕ ꯀꯥꯡꯕꯨ ꯑꯃꯃꯨꯛ ꯊꯣꯛꯂꯛꯂꯕ꯭ꯔꯥ ꯇꯧꯔꯤꯁꯤꯕꯣ ꯑꯃꯨꯖꯥꯎꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯇꯦꯅꯣꯏꯅ ꯃꯔꯛ ꯐꯠꯊꯠꯂꯒ ꯑꯉꯝꯕ ꯋꯥ ꯑꯃꯇ ꯀꯩ ꯋꯥꯅꯣ ꯍꯧꯖꯤꯛꯇ ꯑꯉꯝꯕꯅ ꯍꯥꯏꯈꯤꯕ ꯋꯥꯗꯨ ꯑꯩꯅ ꯍꯥꯏꯈꯤꯕ ꯋꯥ ꯍꯥꯏꯗꯤ ꯃꯤꯑꯣꯏ ꯈꯔꯅ ꯑꯩꯈꯣꯏꯒꯤ ꯃꯤꯡ ꯁꯤꯖꯤꯟꯅꯔꯒ ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯜ ꯃꯨꯜꯂꯦ ꯍꯥꯏꯕꯗꯨ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯤ ꯀꯔꯤꯅꯣ ꯃꯌꯦꯛ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯌꯨꯅꯦ ꯃꯗꯨꯒꯤ ꯄꯥꯎ ꯈꯔ ꯅꯤꯡꯐꯨꯡ ꯇꯥꯔꯤ ꯑꯩ ꯏꯁꯥꯃꯛꯅꯗꯤ ꯇꯥꯕ ꯊꯦꯡꯅꯕ ꯂꯩꯇ꯭ꯔꯤ ꯃꯤꯅ ꯊꯝꯂꯛꯄꯗꯒꯤ ꯃꯗꯨ ꯍꯥꯟꯅ ꯍꯥꯏꯕ ꯀꯩꯗꯧꯒꯦ ꯁꯦꯡꯅ ꯈꯪꯗꯕꯗꯨꯗ ꯑꯃꯨꯖꯥꯎ ꯀꯔꯤꯝꯇ ꯈꯨꯝꯂꯛꯇꯦ ꯑꯗꯨꯕꯨ ꯁꯣꯔꯗꯨ ꯐꯨꯏꯅ ꯍꯣꯜꯂꯝꯃꯤ ꯋꯥꯈꯜꯗꯅ ꯑꯆꯠꯆꯥ ꯂꯥꯛꯆꯩꯗ ꯀꯩꯁꯨ ꯂꯩꯇꯕ ꯃꯣꯏ ꯈꯔꯅ ꯑꯩꯒꯤ ꯃꯤꯡꯆꯠꯁꯨ ꯊꯤꯍꯟꯕ ꯑꯗꯨꯗ ꯅꯠꯇ ꯆꯥꯅꯖꯕꯤ ꯃꯥꯕꯨꯁꯨ ꯏꯐꯝꯗꯒꯤ ꯂꯥꯞꯍꯟꯕ ꯈꯪꯂꯣꯏꯗ꯭ꯔꯗꯣ ꯑꯩ ꯈꯪꯂꯣꯏ ꯈꯟꯅ ꯇꯧꯖꯕ ꯁꯥꯔꯗꯤ ꯑꯩꯁꯨ ꯅꯣꯅ ꯐꯥꯔꯒ ꯅꯊꯠꯀꯦ ꯈꯪꯅꯤꯕ ꯃꯥꯅ ꯑꯗꯨꯝꯅ ꯈꯜꯂꯕꯁꯨ ꯂꯦꯞꯂꯤꯕ ꯑꯇꯩꯗꯨꯅꯗꯤ ꯀꯔꯤ ꯈꯜꯂꯤꯅꯣ ꯈꯪꯗꯕꯅ ꯄꯥꯈꯠꯅ ꯃꯈꯣꯏ ꯃꯁꯦꯟ ꯌꯦꯡꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝꯗꯨꯗ ꯑꯃꯨꯖꯥꯎꯁꯨ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯑꯣꯏꯔꯝꯗꯕ ꯑꯗꯨꯗ ꯇꯞꯊꯔꯛꯂꯒ ꯅꯣꯏꯅ ꯂꯝꯗ꯭ꯔꯕꯗꯤ ꯐꯔꯦ ꯑꯗꯣ ꯃꯤꯁꯛꯁꯤꯡꯗꯣ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯔꯣ ꯑꯗꯨꯒ ꯑꯊꯨꯕꯗ ꯑꯩꯉꯣꯟꯗ ꯄꯥꯎ ꯄꯤꯔꯛꯎ ꯈꯥꯕꯅ ꯍꯣꯏ ꯑꯉꯝꯕ ꯑꯗꯨꯗꯤ ꯌꯥꯔꯦ ꯊꯣꯛꯈ꯭ꯔꯣ ꯃꯈꯣꯏꯒꯤ ꯂꯨꯆꯤꯡꯕꯒꯤ ꯌꯥꯊꯪ ꯐꯪꯂꯕꯗ ꯅꯨꯄꯥ ꯃꯆꯥ ꯃꯈꯩꯗꯨ ꯇꯍꯥ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ ꯃꯌꯥꯝ ꯊꯣꯛꯅꯈ꯭ꯔꯕꯁꯨ ꯇꯦꯅꯣꯏꯗꯣ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯂꯦꯞꯂꯒ ꯂꯩꯕꯗꯨꯗ ꯑꯃꯨꯖꯥꯎ ꯄꯤꯁꯨꯝ ꯁꯨꯛꯂꯞꯅ ꯅꯪꯅ ꯑꯗꯨꯝ ꯂꯦꯞꯂꯒ ꯂꯩꯔꯤꯕꯨ ꯋꯥ ꯍꯥꯏꯅꯤꯡꯕ ꯂꯩꯕ꯭ꯔꯣ ꯑꯍꯣꯏ ꯑꯉꯝꯕ ꯁꯥꯎꯕꯤꯔꯛꯀꯅꯨ ꯍꯥꯏꯗꯕ ꯋꯥꯗꯨ ꯁꯠ ꯍꯥꯏꯔꯨꯅꯤ ꯑꯗꯨꯃꯥꯏꯅ ꯀꯣꯊ ꯂꯩꯕꯗꯨꯅ ꯍꯦꯟꯅ ꯁꯥꯎꯅꯤꯡꯂꯛꯇꯧꯔꯤꯅꯤ ꯑꯉꯝꯕ ꯁꯥꯎꯕꯤꯅꯨ ꯅꯅꯥꯏ ꯍꯥꯏꯖꯔꯒꯦ ꯏꯆꯦ ꯑꯩꯅꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯨ ꯑꯣꯏꯅ ꯍꯥꯏꯔꯨꯅꯦ ꯏꯌꯥꯝꯕ ꯅꯅꯥꯎꯋꯥꯏꯒꯤ ꯑꯄꯤꯛꯄ ꯏꯆꯥꯗꯣ ꯌꯥꯝꯅ ꯀꯟꯅ ꯉꯝꯗ꯭ꯔꯦ ꯍꯥꯏ ꯑꯗꯨꯒꯤ ꯌꯨꯝꯗ ꯍꯟꯒꯦ ꯍꯥꯏꯕ꯭ꯔꯣ ꯅꯠꯆꯗꯦ ꯑꯉꯝꯕ ꯑꯗꯨꯗꯤ ꯀꯔꯤꯅꯣ ꯅꯪꯅ ꯄꯥꯝꯂꯤꯁꯤꯅ ꯑꯉꯝꯕ ꯂꯥꯏꯌꯦꯡ ꯁꯦꯜ ꯈꯔ ꯀꯧꯔꯦ ꯍꯥꯏ ꯌꯥꯔꯒꯗꯤ ꯑꯉꯝꯕꯅ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯀꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥ ꯃꯌꯥꯝꯁꯦ ꯑꯩꯅ ꯅꯪꯕꯨ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯁꯦꯟꯈꯥꯎ ꯄꯥꯟꯅꯗꯥꯏꯅꯦ ꯑꯗꯨꯗꯒꯤ ꯀꯣꯛ ꯂꯧꯊꯣꯛꯄ ꯌꯥꯗ꯭ꯔꯣ ꯑꯗ ꯑꯉꯝꯕꯅ ꯈꯪꯗꯅ ꯅꯅꯥꯎꯅ ꯂꯧꯊꯣꯛꯄꯗꯨ ꯐꯔꯦ ꯆꯪꯒꯗꯕ ꯁꯦꯜ ꯃꯈꯩꯗꯣ ꯅꯪꯅ ꯈꯪꯅ ꯑꯗꯨꯝ ꯂꯧꯊꯣꯛꯆꯔꯣ ꯑꯩꯅ ꯌꯥꯔꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯉꯝꯕ ꯅꯅꯥꯎꯅ ꯑꯉꯝꯕꯒꯤ ꯁꯤꯡꯕ ꯉꯝꯂꯔꯣꯏꯗꯕ ꯂꯃꯟ ꯑꯃ ꯇꯧꯁꯤꯟꯖꯔꯤ ꯀꯔꯤꯒꯤ ꯂꯃꯟꯅꯣ ꯑꯩꯈꯣꯏ ꯃꯁꯦꯜ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯅꯗ꯭ꯔꯗꯤ ꯀꯔꯝꯃꯥꯏꯅ ꯍꯤꯡꯃꯤꯟꯅꯒꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯪꯅ ꯁꯤꯗ ꯃꯌꯥꯝꯁꯤ ꯄꯥꯟꯅ ꯂꯩꯔꯕꯅꯤꯅ ꯑꯇꯣꯞꯄ ꯊꯕꯛ ꯑꯃꯠꯇꯁꯨ ꯁꯣꯗ꯭ꯔꯕꯅꯤꯅ ꯅꯪꯒꯤ ꯏꯃꯨꯡꯒꯤꯁꯨ ꯐꯅꯕ ꯁꯤꯟꯕ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯏꯊꯧꯅꯤꯅꯦ ꯑꯗꯨꯕꯨ ꯑꯩꯅ ꯊꯥꯖꯩ ꯍꯥꯏꯅ ꯑꯩꯒꯤ ꯊꯥꯖꯕ ꯃꯥꯡꯍꯜꯂꯛꯂꯕꯗꯤ ꯃꯗꯨꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏ ꯍꯥꯏꯁꯤ ꯈꯪꯖꯤꯜꯂꯨ ꯑꯍꯣꯏ ꯑꯉꯝꯕ ꯑꯁꯤ ꯍꯥꯏꯅ ꯇꯦꯅꯣꯏꯗꯨ ꯅꯣꯂꯨꯛꯄ ꯃꯇꯧ ꯎꯠꯂꯝꯂꯒ ꯊꯨꯅ ꯊꯣꯛꯈꯤꯒꯦ ꯇꯧꯔꯝꯃꯤ ꯃꯇꯝꯗꯨꯗ ꯑꯃꯨꯖꯥꯎꯗꯨ ꯃꯔꯨ ꯑꯣꯏꯕ ꯋꯥ ꯑꯃ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯇꯦꯅꯣꯏ ꯅꯪ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯑꯉꯝꯕ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ ꯍꯌꯦꯡꯁꯤ ꯑꯅꯛꯄꯗ ꯂꯩꯕ ꯑꯅꯪ ꯑꯁꯣꯟ ꯑꯅꯥꯁꯤꯡꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯂꯨꯅ ꯁꯦꯜ ꯊꯝꯂꯝꯕꯒꯤ ꯊꯧꯔꯥꯡꯗꯨ ꯀꯝꯗꯧꯔꯦ ꯑꯩꯗꯤ ꯊꯕꯛ ꯆꯠꯂꯤꯉꯩꯗ madu ꯑꯃꯠꯇ ꯌꯦꯡꯁꯤꯜꯍꯧꯗ꯭ꯔꯦꯅꯦ ꯑꯉꯝꯕ ꯑꯗꯨꯒꯤꯗꯤ ꯑꯩꯅ ꯐꯅꯕ ꯂꯣꯏꯅ ꯁꯤꯟꯈ꯭ꯔꯕꯅꯤ ꯐꯔꯦ ꯑꯗꯨꯕꯨ ꯑꯣꯏꯔꯕꯗꯤ ꯑꯗꯨꯗꯤ ꯑꯉꯝꯕ ꯑꯩꯁꯨ ꯌꯥꯔꯦ ꯊꯣꯛꯈ꯭ꯔꯣ ꯑꯉꯝꯕꯒꯤ ꯌꯥꯊꯪ ꯐꯪꯂꯕꯗ ꯇꯦꯅꯣꯏꯁꯨ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ ꯑꯃꯨꯖꯥꯎ ꯃꯈꯣꯏꯒꯤ ꯃꯃꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯃꯤꯗꯒꯤ ꯃꯄꯣꯠ ꯃꯔꯟ ꯃꯠꯂꯤꯕ ꯍꯨꯔꯥꯟꯕꯁꯤꯡꯗꯨ ꯀꯅꯥ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯈꯟꯗꯨꯅ ꯂꯩꯍꯧꯔꯝꯃꯤ ꯑꯗꯨꯝꯅ ꯃꯤꯁꯛꯇꯨ ꯊꯤꯗꯣꯛꯅꯕ ꯍꯣꯠꯅꯕꯅꯤ ꯑꯇꯩ ꯊꯕꯛ ꯏꯪꯈꯥꯡ ꯈꯔꯒ ꯆꯤꯟꯕꯒ ꯑꯃꯨꯖꯥꯎꯗꯨ ꯊꯥꯖꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯁꯪꯗꯗꯨꯅ ꯂꯥꯛꯂꯝꯗꯦ ꯃꯥꯅ ꯑꯗꯨꯝꯅ ꯇꯨꯃꯤꯟ ꯂꯩꯁꯤꯟꯈꯤꯕ ꯑꯗꯨꯗ ꯊꯥꯖꯗꯤ ꯃꯥꯅ ꯉꯥꯡꯂꯨꯕ ꯑꯗꯨꯗ ꯂꯥꯛꯇ꯭ꯔꯤꯕꯅꯤ ꯈꯟꯅ ꯍꯦꯟꯅ ꯋꯥꯔꯧꯅ ꯃꯥꯡꯒꯣꯜꯗꯥꯔꯤꯗ ꯅꯣꯡꯗꯣꯜ ꯊꯛꯇ ꯊꯣꯛꯂꯤꯕ ꯃꯤꯡ ꯃꯥꯟꯅꯖꯕꯤ ꯃꯇꯥ ꯊꯥꯖ ꯑꯗꯨꯕꯨ ꯌꯦꯡꯅ ꯋꯥꯔꯧꯅ ꯃꯆꯤꯟꯗ ꯇꯞꯅ ꯑꯩꯅ ꯋꯥꯍꯩ ꯈꯔ ꯍꯥꯏꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯇꯕꯁꯨ ꯉꯝꯕ ꯃꯋꯥ ꯃꯄꯥꯎ ꯑꯃꯠꯇꯁꯨ ꯇꯥꯍꯜꯂꯛꯇꯕ ꯉꯝꯕ ꯑꯩꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯔꯒ ꯑꯩꯅ ꯄꯥꯝꯗꯕ ꯉꯥꯛꯇꯁꯨ ꯈꯟꯗꯨꯅ ꯇꯧꯕ ꯃꯍꯥꯛ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯅꯨꯡꯁꯤꯕ ꯁꯥꯕꯅꯤ ꯑꯗꯨꯅꯕꯨ ꯂꯣꯏꯅꯔꯦ ꯍꯥꯏꯕꯗ ꯇꯔꯥꯏꯅ ꯍꯔꯥꯎꯅ ꯆꯠꯈ꯭ꯔꯤꯕꯅꯦꯕ ꯑꯩꯇꯅ ꯃꯥꯕꯨ ꯅꯨꯡꯁꯤꯔꯨꯕꯒꯤ ꯏꯇꯣꯝꯇꯅ ꯋꯥꯖꯕꯅꯦꯕ ꯃꯥꯅꯗꯤ ꯑꯩꯕꯨ ꯁꯨꯛꯅꯨꯡ ꯅꯨꯡꯁꯤꯕꯤꯗꯕꯅꯦꯕ ꯈꯪꯉꯦꯕ ꯑꯩ ꯍꯥꯏꯅ ꯊꯥꯖꯗꯨ ꯑꯗꯨꯃꯛ ꯃꯇꯣꯝꯇ ꯃꯨꯔꯝ ꯁꯣꯟꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯃꯥꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ
ꯑꯗꯨꯕꯨ ꯃꯥꯗꯤ ꯇꯔꯪ ꯑꯃꯗ ꯂꯩꯕꯅ ꯃꯃꯥ ꯊꯣꯛꯂꯛꯄꯒꯤ ꯁꯃꯤꯟ ꯐꯪꯂꯕꯁꯨ ꯑꯃꯠꯇ ꯈꯪꯂꯝꯗꯦ꯫ ꯊꯥꯕꯂꯩꯗꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧꯗꯨꯗ ꯆꯉꯛꯅꯅ ꯀꯩꯅꯣꯅꯤ ꯃꯁꯤꯕꯣ, ꯉꯥꯎꯔ ꯆꯠꯂꯅꯤ ꯃꯁꯤꯕꯣ ꯈꯟꯅ ꯇꯞꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯁꯥꯗꯨ ꯅꯣꯝꯂꯒ ꯕꯦꯝꯃ, ꯕꯦꯝꯃꯧ, ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦꯅꯦꯍꯦ? ꯊꯥꯖ ꯃꯃꯥꯅ ꯃꯁꯥ ꯅꯣꯝꯂꯛꯄꯗꯨꯗ ꯋꯥꯈꯜ ꯈꯪꯂꯥꯛ ꯂꯥꯛꯄꯗ ꯃꯥꯅ ꯉꯥꯡꯂꯨꯔꯤꯕ ꯃꯌꯥꯝꯗꯨꯒ ꯏꯀꯥꯏꯕꯣꯏ ꯀꯩꯁꯨ ꯇꯧꯗꯦꯗ ꯏꯃꯥ꯫ ꯅꯪꯒꯤꯁꯦ ꯂꯩꯁꯥꯕꯤ ꯂꯩꯅꯥ ꯃꯥꯜꯂꯤ꯫ ꯀꯩꯅꯣ ꯏꯃꯥ, ꯂꯩꯁꯥꯕꯤ ꯂꯩꯅꯥ ꯍꯥꯏꯗꯤ? ꯂꯩꯁꯥꯕꯤ ꯂꯩꯅꯥ ꯍꯥꯏꯗꯤ ꯄꯥꯈꯪ ꯅꯤꯡꯁꯤꯡꯂꯛꯄꯒꯤ, ꯆꯥꯟꯅꯖꯕ ꯅꯨꯄꯥꯗꯣ ꯅꯤꯡꯁꯤꯡꯂꯛꯄꯒꯤ ꯂꯩꯅꯥꯗꯨꯕꯨꯅꯤ꯫ ꯑꯁ ꯏꯃꯥꯁꯤꯗꯤꯕ ꯑꯣꯟꯊꯣꯛꯄ꯫ ꯏꯁꯦ ꯏꯀꯥꯏꯗꯅꯒꯁꯨ ꯇꯧꯔꯤ ꯃꯥꯜꯂꯤ꯫ ꯑꯩꯈꯣꯏꯁꯨ ꯂꯩꯁꯥꯔꯛꯂꯤꯅꯤꯅꯦꯍꯦ, ꯅꯣꯏꯒꯤ ꯃꯇꯝꯗꯣ ꯀꯥꯜꯂꯛꯄ ꯅꯠꯇꯦꯅꯦ꯫ ꯅꯠꯇꯦ, ꯏꯆꯥꯅ ꯍꯟꯗꯛ ꯃꯔꯛ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯟꯗꯅ ꯑꯗꯨꯝ ꯂꯩꯔꯤꯕꯁꯤꯕꯨ ꯅꯠꯇꯦ ꯅꯣꯏꯕꯨ ꯀꯥꯏꯅꯕꯤ ꯁꯥꯎꯅꯕꯤꯒ ꯇꯧꯕꯔꯣ? ꯏꯃꯥ, ꯅꯌꯥ ꯅꯨꯄꯥꯗꯣ ꯑꯩꯅ ꯈꯔ ꯆꯩꯔꯨꯔꯦ, ꯑꯗꯨꯒꯤ ꯍꯟꯗꯛꯁꯤ ꯄꯥꯎ ꯐꯥꯎꯔꯛꯈꯤꯗ꯭ꯔꯤ꯫ ꯀꯔꯤꯒꯤ ꯅꯪꯗꯤ ꯏꯌꯥ ꯅꯨꯄꯥꯗ ꯆꯩꯔꯨꯔꯤꯕ? ꯊꯥꯖ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯏꯀꯥꯏꯕꯒ ꯊꯥꯗꯣꯛꯂꯒ ꯃꯆꯤꯟ ꯍꯥꯏꯐꯦꯠ ꯆꯤꯡꯂꯒ ꯅꯣꯛꯂꯒ ꯏꯔꯥꯡꯗꯤ ꯏꯃꯥꯅꯕꯨ ꯍꯦꯟꯅ ꯍꯦꯟꯖꯤꯜꯂꯛꯂꯦꯅꯦ꯫ ꯏꯔꯥꯡ ꯂꯥꯏꯔꯤ, ꯀꯔꯤꯅꯣ ꯃꯤ ꯅꯪꯅ ꯏꯌꯥꯗ ꯆꯩ ꯍꯥꯏꯔꯤꯗꯨꯕꯣ? ꯍꯣ, ꯅꯍꯥꯟ ꯅꯣꯡꯃ ꯏꯃꯥꯒꯤ ꯁꯦꯜ ꯃꯠꯍꯧꯕꯗꯣ ꯑꯗꯨꯒꯤ ꯆꯩꯔꯤꯕ꯫ ꯃꯤꯅ ꯁꯦꯜ ꯃꯠꯍꯧꯔꯒ ꯀꯔꯤꯒꯤ ꯅꯪꯗꯤ ꯏꯌꯥꯗ ꯆꯩꯔꯤꯕ? ꯍꯣ, ꯅꯌꯥ ꯅꯨꯄꯥꯗꯣ ꯑꯗꯨꯅ ꯍꯨꯔꯥꯟꯕ ꯃꯀꯣꯛꯅꯤ, ꯑꯗꯨꯒꯤ ꯆꯩꯔꯤꯕ, ꯀꯔꯤꯒꯤꯅꯣ ꯈꯪꯗꯦꯕ꯫ ꯀꯔꯤ? ꯏꯌꯥꯗꯣ ꯍꯨꯔꯥꯟꯕ ꯃꯀꯣꯛꯅꯤ ꯍꯥꯏꯕ? ꯍꯣꯏ, ꯑꯩꯅꯗꯤ ꯁꯦꯜꯒ ꯃꯇꯦꯡ ꯄꯥꯡꯂꯛꯄꯗꯨꯗ ꯏꯌꯥ ꯑꯐꯕ ꯑꯃ ꯐꯪꯂꯦ ꯈꯜꯂꯨꯔꯤꯕ, ꯑꯗꯨꯒ ꯏꯌꯥꯗꯣ ꯍꯨꯔꯥꯟꯕ ꯑꯣꯏꯔꯝꯃꯤ꯫ ꯍꯔꯤ ꯂꯣꯏꯔꯦꯗꯅ, ꯍꯨꯔꯥꯟꯕꯒꯕꯨ ꯃꯔꯤ ꯂꯩꯅꯕ? ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯪ ꯂꯣꯏꯔꯦꯗꯅ꯫ ꯃꯤꯅ ꯈꯪꯈꯤ ꯇꯥꯈꯤꯕ ꯊꯣꯛꯂꯕꯗꯤꯅꯦ ꯑꯩꯈꯣꯏꯕꯨ ꯇꯤꯟꯁꯤꯠ ꯃꯥꯏꯆꯤꯠꯅꯕ ꯇꯥꯔꯦ꯫ ꯑꯗꯨꯒꯨꯝꯕ ꯊꯕꯛꯇ ꯇꯧꯍꯩꯕ ꯊꯕꯛ ꯅꯠꯇꯦꯅꯦꯍꯦ ꯅꯪꯕꯣ꯫ ꯀꯩꯅꯣ ꯏꯃꯥ, ꯍꯨꯔꯥꯟꯕꯒ ꯃꯔꯤ ꯂꯩꯅꯕ ꯌꯥꯗꯦ ꯀꯥꯏꯅ ꯂꯩꯕꯥꯛꯁꯤꯗ ꯌꯥꯊꯪ ꯇꯥꯎꯊꯈꯤꯕ ꯂꯩꯕ꯭ꯔꯣ? ꯏꯃꯥꯅ ꯌꯥꯗꯦ ꯀꯥꯏꯅ ꯍꯥꯏꯁꯤꯕꯣ? ꯀꯔꯤꯅꯣꯅꯦ ꯃꯁꯤꯕꯣ? ꯍꯨꯔꯥꯟꯕꯒ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕ ꯋꯥꯁꯤꯕꯨ ꯌꯥꯝꯅ ꯂꯦꯝꯕ ꯇꯧ꯫ ꯍꯩ, ꯃꯗꯨ ꯏꯃꯥꯅ ꯌꯥꯗꯦ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯀꯩꯒꯤ ꯌꯥꯅꯤꯡꯗ꯭ꯔꯤꯕꯅꯣꯕ? ꯃꯁꯤꯕꯨ ꯂꯥꯏ ꯑꯃ ꯌꯥꯎꯏꯅꯦ꯫ ꯍꯨꯔꯥꯟꯕ ꯍꯥꯏꯁꯤꯕꯨ ꯑꯐꯕ ꯃꯤꯔꯣ? ꯐꯠꯇꯕ ꯃꯤꯒꯕꯨ ꯀꯅꯥꯅ ꯉꯥꯏꯁꯦꯟ ꯑꯣꯏꯅꯤꯡꯒꯦꯕ? ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯄꯪꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯌꯥꯝ ꯊꯨꯅ ꯃꯗꯨ ꯂꯥꯞꯊꯣꯛꯅꯍꯣ ꯍꯥꯏꯔꯤꯁꯤꯅꯤꯀꯣ꯫ ꯏꯃꯥꯅ ꯀꯔꯤ ꯈꯪꯗꯅ? ꯅꯌꯥ ꯅꯨꯄꯥꯗꯣ ꯍꯨꯔꯥꯟꯕ ꯑꯣꯏꯔꯁꯨ ꯐꯠꯇꯕ ꯃꯤ ꯅꯠꯇꯦ꯫ ꯃꯣꯏꯅ ꯍꯨꯔꯥꯜꯂꯤꯗꯣ ꯃꯣꯏꯒꯤ ꯑꯣꯏꯒꯦ ꯍꯥꯏꯅ ꯍꯨꯔꯥꯟꯕ ꯅꯠꯇꯦ ꯍꯥꯏꯕ, ꯑꯁꯣꯟ ꯑꯅꯥ ꯂꯥꯏꯔ ꯑꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯅꯤ꯫ ꯇꯥꯅꯤꯡꯗꯦꯀꯣ, ꯇꯥꯕ ꯌꯥꯕ ꯋꯥ ꯅꯠꯇꯦ꯫ ꯍꯨꯔꯥꯟꯕꯅ ꯐꯩ ꯍꯥꯏꯕꯁꯦ ꯃꯣꯏꯅ ꯑꯁꯣꯟ ꯑꯅꯥ ꯂꯥꯏꯔ ꯑꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒ ꯀꯔꯤꯒꯤ ꯂꯥꯏꯔꯕ ꯑꯩꯉꯣꯟꯗꯒꯤ ꯁꯦꯜ ꯃꯠꯂꯤꯕ? ꯃꯗꯨꯅ ꯑꯗꯨꯝ ꯃꯣꯏꯗꯣ ꯀꯔꯝꯕ ꯃꯤꯅꯣ ꯇꯥꯛꯂꯕꯅꯤ꯫ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯌꯥꯗꯦ ꯍꯥꯏꯔꯤꯁꯤꯅꯤꯀೋ꯫ ꯏꯃꯥ, ꯑꯗꯨꯗꯤ ꯃꯥꯅ ꯅꯠꯇꯦꯕ, ꯃꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯅ ꯈꯪꯗꯕꯗꯒꯤ ꯇꯧꯈꯤꯕꯅꯤ ꯍꯥꯏꯕꯅꯦꯕ, ꯑꯗꯨꯒꯤ ꯑꯩꯅ ꯊꯤꯅ ꯆꯩꯈ꯭ꯔꯕꯅꯦꯕ꯫ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ, ꯑꯩꯗꯤ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯃꯗꯨꯒꯤ ꯃꯤꯗꯨꯒ ꯄꯨꯟꯕ ꯌꯥꯗꯦ꯫ ꯌꯥꯝ ꯊꯨꯅ ꯋꯥ ꯂꯣꯏꯊꯣꯛꯅꯧ ꯍꯥꯏꯔꯤꯕꯁꯤꯅꯤ ꯍꯥꯏꯅ ꯊꯥꯕꯂꯩꯗꯨ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯖꯕ ꯑꯃꯠꯇ ꯇꯥꯗ ꯏꯃꯨꯡꯗ ꯁꯥꯎꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯊꯥꯖ ꯃꯃꯥꯅ ꯁꯥꯎꯅ ꯉꯥꯡꯂꯝꯕ ꯑꯗꯨꯗ ꯍꯦꯟꯅ ꯄꯤꯁꯨꯝꯗꯨ ꯁꯨꯛꯊꯗꯨꯅ ꯃꯆꯤꯟꯗ ꯇꯞꯅ, ꯑꯁ ꯀꯔꯤꯅꯣꯡꯒꯤ ꯍꯥꯏꯖꯔꯨꯕꯅꯣ ꯑꯩꯕꯣ? ꯑꯩꯕꯨ ꯊꯥ ꯃꯖꯥꯎꯒ ꯅꯨꯡꯁꯤꯅ ꯀꯥꯏꯅꯕ ꯇꯥꯔꯕꯣ? ꯑꯁ ꯑꯣꯟꯊꯣꯛꯅꯗꯤ ꯋꯥꯗꯧꯔꯤꯗ꯫ ꯑꯁꯤ ꯍꯥꯏꯅ ꯍꯦꯟꯅ ꯋꯥꯈꯜ ꯋꯥꯅ ꯃꯈꯨꯠꯅ ꯈꯗꯥꯡ ꯃꯦꯠꯂꯒ ꯐꯝꯂꯤꯉꯩꯗ ꯏꯃꯨꯡꯗꯒꯤ ꯃꯃꯥ ꯏꯕꯦꯝꯃꯅ ꯈꯣꯟ ꯀꯜꯂꯞꯅ, ꯍꯥꯏ, ꯅꯪꯕꯨ ꯆꯪꯂꯛꯄ ꯌꯥꯗ꯭ꯔꯤꯕꯔꯣ? ꯍꯨꯔꯥꯟꯕꯒꯤ ꯋꯥꯈꯜꯗꯒ ꯋꯥꯈꯜ ꯋꯥꯕ ꯁꯥꯔꯤꯅꯤ ꯃꯁꯤ꯫ ꯌꯦꯡꯅꯤꯡꯗꯦꯀꯣ ꯅꯪ? ꯃꯁꯤꯅ ꯃꯔꯣꯜ ꯑꯃ ꯅꯨꯡꯁꯤ ꯋꯥꯈꯜꯗꯒ ꯉꯥꯏꯍꯥꯛꯇ ꯋꯥꯖꯒꯦ ꯇꯧꯕꯁꯤ ꯐꯥꯎꯕ ꯍꯦꯛ ꯌꯥꯗꯦꯕ ꯍꯥꯏꯅ ꯊꯥꯖꯗꯨ ꯁꯨꯛꯇꯣꯛꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯃꯨꯖꯥꯎ ꯍꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯅ ꯀꯨꯞꯅ ꯊꯤꯗꯣꯛꯂꯕ ꯇꯨꯡꯗ ꯃꯈꯣꯏꯒꯤ ꯃꯤꯡꯗ ꯂꯥꯏꯔꯕꯁꯤꯡꯗꯒꯤ ꯁꯦꯜ ꯃꯠꯂꯤꯕꯗꯨ ꯊꯣꯖꯣꯅꯤ ꯍꯥꯏꯅ ꯈꯪꯂꯝꯃꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯑꯃꯨꯖꯥꯎ ꯃꯆꯤꯟ ꯍꯥꯏꯐꯦꯠ ꯆꯤꯡꯂꯒ ꯅꯣꯛꯇꯨꯅ, ꯑꯩꯒꯤ ꯏꯃꯤꯡ ꯁꯤꯖꯤꯟꯅꯔꯒ ꯁꯨꯗꯅ ꯅꯨꯡꯉꯥꯏꯅꯤ ꯈꯜꯂꯤꯅꯤꯕ? ꯅꯨꯡꯉꯥꯏꯅꯤꯕ? ꯇꯦꯅꯣꯏꯅ, ꯑꯉꯝꯕ, ꯃꯗꯨꯕꯨ ꯑꯉꯥꯡꯁꯤꯡꯅ ꯐꯥꯍꯜꯂꯒ ꯃꯅꯝ ꯇꯠꯄ ꯃꯈꯩ ꯐꯨꯕꯅ? ꯃꯗꯨ ꯌꯥꯗꯦ, ꯑꯩꯅ ꯊꯣꯛꯄꯗꯧꯒꯦ, ꯅꯣꯏ ꯌꯥꯎꯔꯛꯀꯅꯨ꯫ ꯑꯗ ꯑꯉꯝꯕ, ꯑꯩꯅ ꯍꯥꯏꯈ꯭ꯔꯕꯗꯤ ꯂꯣꯏ, ꯋꯥ ꯃꯈꯥ ꯇꯥꯔꯛꯂꯅꯨ꯫ ꯑꯃꯨꯖꯥꯎꯅ ꯃꯌꯥ ꯆꯤꯛꯂꯒ ꯍꯥꯏꯔꯛꯄꯗꯨꯗ ꯀꯤꯗꯨꯅ ꯇꯦꯅꯣꯏꯁꯨ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯑꯃꯨꯖꯥꯎꯗꯨ ꯊꯣꯖꯣꯅ ꯍꯦꯛ ꯃꯤ ꯑꯔꯥꯛꯄ ꯊꯠꯂꯒ ꯁꯦꯜ ꯃꯨꯟꯕ ꯃꯠꯄ ꯇꯧꯔꯤꯕ ꯃꯐꯝꯗꯨꯃꯛꯇꯗ ꯃꯥꯅ ꯂꯥꯛꯄ ꯌꯥꯔꯦ ꯍꯥꯏꯕ ꯃꯇꯝꯗꯨꯗ ꯂꯥꯛꯂꯒ ꯑꯀꯣꯏꯕꯗꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ꯫
ꯊꯣꯖꯣ ꯂꯥꯛꯄ ꯎꯗꯕꯗꯨꯗ ꯃꯆꯤꯟꯗ ꯇꯞꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤꯁꯤꯕꯨ ꯃꯗꯨꯒꯤ ꯃꯤꯗꯨꯕꯨ ꯉꯁꯤꯗꯤ ꯂꯥꯛꯂꯣꯏꯗꯕ ꯖꯥꯠꯂꯅꯦ ꯍꯥꯏꯅ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯔꯤꯉꯩꯗ ꯊꯣꯖꯣꯁꯨ ꯃꯐꯝꯗꯨꯃꯛꯇꯗ ꯂꯥꯛꯄꯗ ꯑꯃꯨꯖꯥꯎ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯏꯉꯛꯉꯛꯅ ꯃꯆꯤꯟꯗ ꯇꯞꯅ ꯀꯅꯥꯅꯣ ꯁꯤꯅ ꯑꯩꯅ ꯁꯦꯜ ꯈꯔ ꯃꯠꯆꯕꯁꯤ ꯑꯁꯤ ꯂꯩꯔꯗꯤ ꯌꯥꯔꯔꯣꯏꯅꯦ ꯑꯗꯨꯅ ꯊꯨꯅ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯆꯠꯍꯟꯈꯤꯗꯕ ꯌꯥꯗꯦ ꯑꯗꯨꯅꯗꯤ ꯀꯩꯅꯣ ꯍꯥꯏꯖꯤꯟꯗꯨꯅ ꯊꯥꯗꯣꯛꯈꯤꯗꯕ ꯌꯥꯗꯦ ꯑꯁꯤ ꯍꯥꯏꯅ ꯊꯣꯖꯣ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯇꯧꯔꯒ ꯑꯃꯨꯖꯥꯎꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯇꯞꯅ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯑꯩꯕꯨꯔꯥ ꯍꯣꯏ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯃꯐꯝꯁꯤꯗ ꯏꯇꯣꯝꯇ ꯂꯩꯔꯝꯂꯤꯁꯤꯅ ꯁꯨꯝꯗꯧꯕꯅꯤ ꯃꯐꯝꯁꯤꯗ ꯑꯆꯠ ꯑꯣꯛ ꯂꯥꯛꯄ ꯃꯤꯗꯒꯤ ꯁꯦꯜ ꯃꯠꯄꯁꯦ ꯌꯥꯝꯅ ꯂꯥꯏ ꯍꯥꯏꯅꯕ ꯑꯗꯨꯅ ꯑꯩꯁꯨ ꯑꯆꯦꯡꯕ ꯇꯟꯖꯥ ꯌꯦꯡꯂꯒ ꯑꯔꯥꯛꯄ ꯃꯤꯗ ꯁꯦꯜ ꯃꯠꯁꯤꯔ ꯍꯥꯏꯅ ꯈꯜꯂꯤꯕ ꯊꯣꯖꯣ ꯋꯥꯈꯜꯗ ꯁꯤꯗꯤ ꯑꯩꯒꯕꯨ ꯋꯥꯈꯜꯂꯣꯟ ꯃꯥꯟꯅꯔꯤꯅꯦ ꯑꯩꯈꯣꯏꯅꯤ ꯄꯨꯟꯁꯤꯟꯅꯔꯒꯅꯕꯨ ꯍꯦꯟꯅ ꯍꯨꯔꯥꯟꯕ ꯂꯥꯏꯗꯧꯕ ꯃꯥꯜꯂꯤ ꯀꯅꯥꯅ ꯈꯪꯕ ꯃꯣꯏꯒꯤ ꯍꯨꯔꯥꯟꯕ ꯑꯃꯨꯖꯥꯎ ꯍꯣꯏꯗꯒꯤ ꯍꯦꯟꯅ ꯑꯩꯈꯣꯏꯅꯤ ꯍꯦꯟꯒꯠꯄꯁꯨ ꯀꯥꯟꯅꯗꯦ ꯅꯨꯄꯥꯁꯤꯗꯤ ꯍꯦꯛꯇ ꯍꯧꯖꯤꯜꯂꯒꯦ ꯋꯥꯈꯜ ꯑꯗꯨ ꯈꯟꯅ ꯇꯨꯃꯤꯟ ꯂꯩꯕꯗꯨꯗ ꯑꯃꯨꯖꯥꯎꯅ ꯑꯣꯏꯅ ꯇꯍꯥ ꯏꯇꯥꯎꯗꯤ ꯃꯐꯝꯁꯤꯗ ꯀꯩꯗꯧꯕ ꯑꯩꯁꯨ ꯃꯤ ꯑꯆꯠ ꯑꯣꯛꯇꯒꯤ ꯁꯦꯜ ꯃꯠꯀꯦ ꯍꯥꯏꯅ ꯊꯣꯛꯂꯛꯄꯅꯤꯗ ꯑꯗꯨꯗꯤ ꯏꯇꯥꯎ ꯑꯩꯈꯣꯏꯅꯤꯁꯦ ꯇꯥꯟ ꯑꯣꯟꯊꯣꯛꯅꯕ ꯆꯥꯅꯔꯤꯅꯦ ꯑꯗꯣ ꯏꯇꯥꯎꯗꯤ ꯀꯔꯝ ꯇꯧꯔꯒ ꯁꯦꯜ ꯃꯠꯀꯦ ꯑꯩꯗꯤ ꯍꯨꯔꯥꯟꯕ ꯑꯃꯨꯖꯥꯎꯗꯣ ꯃꯣꯏꯒꯤ ꯃꯤꯡ ꯁꯤꯖꯤꯟꯅꯔꯒꯅꯤ ꯃꯤꯗꯒꯤ ꯁꯦꯜ ꯃꯠꯂꯤꯕꯁꯤꯡ ꯑꯃꯨꯖꯥꯎꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯊꯣꯖꯣꯗꯤ ꯃꯥꯒ ꯑꯣꯟꯊꯣꯛꯅ ꯃꯥꯟꯅꯈ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯗꯨꯕꯨ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗ ꯃꯥꯒꯨꯝꯕ ꯁꯨꯅꯤꯡꯗꯕ ꯑꯣꯏꯔꯝꯒꯅꯤ ꯈꯟꯅ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯑꯁ ꯀꯩꯅꯣꯅꯦ ꯏꯇꯥꯎꯒ ꯑꯩꯒ ꯍꯤꯔꯝ ꯈꯨꯗꯤꯡꯗ ꯂꯣꯏꯅ ꯍꯦꯛ ꯃꯥꯟꯅꯕꯗꯧꯅ ꯇꯧ ꯑꯩꯁꯨꯅꯦ ꯑꯩꯅ ꯁꯦꯜ ꯃꯠꯂꯤꯁꯦ ꯍꯨꯔꯥꯟꯕ ꯑꯃꯨꯖꯥꯎ ꯍꯣꯏꯒꯤ ꯃꯤꯡꯗꯅꯤ ꯀꯥꯟꯅꯗꯦ ꯉꯁꯤꯗꯒꯤ ꯍꯦꯛꯇ ꯈꯣꯡꯕꯨ ꯑꯣꯏꯔꯁꯤ ꯊꯣꯖꯣꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯃꯨꯖꯥꯎꯗꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ ꯑꯁꯥꯎꯕꯗꯨ ꯐꯥꯁꯤꯜꯂꯒ ꯅꯣꯛꯁꯤꯟꯅꯗꯨꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯏꯇꯥꯎꯒ ꯑꯩꯒꯁꯤ ꯑꯣꯟꯊꯣꯛꯅ ꯆꯥꯟꯅꯈ꯭ꯔꯦ ꯉꯁꯤꯗꯒꯤ ꯍꯦꯛꯇ ꯈꯣꯡꯕꯨ ꯑꯣꯏꯔꯁꯤ ꯑꯗꯨꯅ ꯐꯔꯅꯤ ꯑꯃꯃꯝꯗꯒꯤꯗꯤ ꯑꯅꯤꯅ ꯌꯥꯝꯅ ꯐꯩ ꯑꯗꯨꯅꯤ ꯏꯇꯥꯎ ꯑꯗꯣ ꯏꯇꯥꯎꯕꯨ ꯑꯔꯥꯛꯄ ꯈꯨꯗꯤꯡ ꯂꯣꯏꯅ ꯃꯠꯄ꯭ꯔꯣ ꯑꯔꯥꯛꯄ ꯈꯨꯗꯤꯡ ꯊꯦꯡꯅꯕ ꯈꯨꯗꯤꯡ ꯅꯠꯇ꯭ꯔꯗꯤ ꯀꯩꯅꯣ ꯂꯦꯝꯅ ꯊꯥꯕꯒ ꯌꯥꯕ ꯅꯠꯇꯦ ꯃꯥꯅꯤ ꯏꯇꯥꯎ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯔꯣꯏꯗꯕꯅꯤ ꯍꯥꯏꯅ ꯇꯧꯁꯤꯟꯅꯗꯨꯅ ꯑꯃꯨꯖꯥꯎꯅ ꯊꯣꯖꯣꯗ ꯋꯥꯔꯤ ꯁꯥꯖꯤꯟꯅꯔꯒ ꯃꯥꯅ ꯇꯧꯕ ꯈꯨꯗꯤꯡ ꯂꯣꯏꯅ ꯈꯪꯗꯣꯛꯂꯝꯃꯤ ꯊꯣꯖꯣꯁꯨ ꯃꯥꯒ ꯂꯝꯆꯠ ꯃꯥꯟꯅꯕ ꯃꯤꯅꯤ ꯈꯟꯅ ꯃꯥꯅ ꯇꯧꯕ ꯈꯨꯗꯤꯡ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯝꯂꯛꯂꯝꯃꯤ ꯑꯃꯨꯖꯥꯎ ꯊꯣꯖꯣꯅ ꯇꯝꯂꯤꯕ ꯃꯌꯥꯝꯗꯨ ꯇꯥꯔꯒ ꯏ ꯀꯥꯃꯟꯈꯤꯗꯨꯅ ꯈꯨꯔꯥꯏꯗ ꯈꯪꯀꯥꯎ ꯀꯥꯎꯁꯤꯜꯂꯝꯃꯤ ꯊꯣꯖꯣꯁꯨ ꯑꯗꯨꯝꯅ ꯇꯧꯔꯛꯀꯅꯤ ꯈꯜꯂꯨꯗꯕꯅ ꯃꯥꯅ ꯊꯣꯛꯄ ꯑꯃꯗ ꯃꯨꯛꯇꯅ ꯂꯦꯞꯂꯒ ꯃꯄꯥ ꯆꯥꯟꯅꯗꯨꯅ ꯂꯩꯃꯥꯏꯗ ꯎꯞꯁꯤꯜꯂꯒ ꯇꯨꯁꯤꯜꯂꯝꯃꯤ ꯊꯣꯖꯣ ꯑꯃꯨꯖꯥꯎꯗ ꯉꯛꯅ ꯌꯦꯡꯗꯨꯅ ꯁꯥꯎꯅꯤꯡꯅ ꯀꯩꯅꯣ ꯏꯇꯥꯎ ꯅꯪꯕꯨ ꯉꯥꯎꯕ꯭ꯔꯣ ꯉꯥꯎꯕ ꯅꯠꯇꯦ ꯑꯩꯁꯦ ꯅꯪꯕꯨ ꯋꯥꯔꯛꯀꯦ ꯍꯥꯏꯅ ꯉꯥꯏꯔꯝꯂꯤꯕꯅꯤ ꯑꯩꯕꯨ ꯋꯥꯔꯛꯄ ꯅꯪꯅ ꯀꯅꯥ ꯑꯣꯏꯗꯅ ꯑꯩꯕꯨ ꯋꯥꯔꯛꯇꯧꯔꯤꯕ ꯑꯩꯅ ꯀꯅꯥ ꯑꯣꯏꯗꯅ ꯍꯥꯏꯕ ꯑꯩꯅꯤꯅꯦ ꯑꯃꯨꯖꯥꯎ ꯍꯥꯏꯅ ꯃꯌꯥꯝꯅ ꯀꯤꯅꯔꯤꯕꯗꯣ ꯅꯪꯅ ꯑꯃꯨꯖꯥꯎ ꯑꯣꯏꯔꯒ ꯀꯩꯗꯧꯖꯗꯣꯏꯕ ꯑꯩꯉꯣꯟꯗ ꯅꯈꯨꯔꯥꯏ ꯑꯗꯣ ꯊꯨꯗꯦꯛꯇꯧꯔꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯃꯤꯡꯗ ꯑꯁꯣꯟ ꯑꯅꯥ ꯂꯥꯏꯔ ꯑꯅꯪꯁꯤꯡꯗꯒꯤ ꯅꯪꯅ ꯁꯦꯜ ꯃꯠꯄ ꯃꯨꯟꯕꯒꯤ ꯊꯕꯛ ꯇꯧꯔꯤꯕꯗꯣ ꯃꯇꯨꯡꯗ ꯇꯧꯕ ꯉꯝꯗꯅꯕ ꯅꯈꯨꯠ ꯑꯗꯨꯁꯨ ꯊꯨꯗꯦꯛꯇꯧꯔꯤꯕꯅꯤ ꯃꯗꯨꯅ ꯄꯔꯥ ꯑꯣꯏꯔꯒ ꯃꯇꯨꯡꯗ ꯑꯁꯣꯟ ꯑꯅꯥꯁꯤꯡꯗ ꯑꯀꯟ ꯑꯔꯤꯡ ꯁꯤꯡꯗꯅꯕ ꯅꯪꯒꯨꯝꯕ ꯍꯨꯔꯥꯟꯕ ꯑꯃꯅꯁꯨ ꯑꯩꯉꯣꯟꯗ ꯄꯥꯎꯇꯥꯛꯀꯁꯨ ꯄꯤꯕ ꯁꯥꯔꯤ ꯑꯇꯥꯕ ꯃꯤꯅ ꯇꯥꯔꯗꯤ ꯅꯣꯛꯅꯕꯗ ꯂꯣꯏꯔꯅꯤꯅꯦ ꯑꯃꯨꯖꯥꯎ ꯊꯣꯖꯣꯒꯤ ꯀꯔꯤꯝ ꯀꯊꯥꯏꯅꯕ ꯃꯇꯧꯗꯨꯗ ꯇꯨꯃꯤꯟꯅ ꯇꯥꯗꯨꯅ ꯂꯩꯕ ꯉꯝꯗꯕꯗꯒꯤ ꯁꯥꯎꯅ ꯀꯥꯎꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯇꯨꯡꯒꯤ ꯉꯛꯁꯝꯒꯤ ꯐꯨꯔꯤꯠꯇꯨꯗ ꯇꯥꯞ ꯄꯥꯏꯁꯤꯜꯂꯒ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯄꯨꯔꯝꯃꯤ ꯊꯣꯖꯣꯁꯨ ꯑꯗꯨꯃꯛ ꯃꯌꯥꯗꯒꯤ ꯏ ꯈꯖꯤꯛ ꯇꯣꯛꯂꯤꯕꯗꯨꯗꯩ ꯊꯣꯛꯂꯒ ꯑꯃꯨꯖꯥꯎꯒꯤ ꯃꯈꯨꯠꯇꯨ ꯀꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯃꯨꯖꯥꯎꯁꯨ ꯈꯨꯠꯄꯥꯏ ꯆꯦꯠꯅ ꯀꯟꯅ ꯄꯥꯏꯁꯤꯟꯈꯤꯕꯅ ꯄꯥꯛ ꯅꯥꯟꯊꯣꯛꯇꯦ ꯊꯣꯖꯣ ꯁꯥꯎꯅꯤꯡꯃꯟꯗꯨꯅ ꯈꯣꯟꯀꯂꯞꯅ ꯅꯪꯅ ꯄꯨꯁꯤ ꯀꯥꯏꯗꯅꯣ ꯑꯃꯨꯖꯥꯎ ꯀꯔꯤꯝꯇ ꯈꯨꯝꯗꯦ ꯑꯗꯨꯃꯛ ꯄꯨꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯑꯄꯨꯟꯕ ꯂꯩꯐꯝ ꯑꯗꯨꯗ ꯄꯨꯁꯤꯜꯂꯛꯂꯝꯃꯤ ꯑꯃꯨꯖꯥꯎꯅ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯀꯅꯥ ꯑꯃꯠꯇ ꯀꯤꯗꯨꯅ ꯃꯅꯥꯛ ꯆꯪꯂꯒ ꯈꯥꯝꯗꯣꯛꯄ ꯐꯥꯎꯕ ꯉꯝꯂꯝꯗꯦ ꯑꯁꯨꯝ ꯂꯦꯞꯇꯅ ꯄꯨꯁꯤꯜꯂꯛꯂꯒ ꯀꯥꯏꯅ ꯊꯪꯗ ꯃꯃꯥ ꯃꯄꯥ ꯂꯩꯖꯗꯕ ꯑꯉꯥꯡꯈꯩꯅ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯏꯟꯁꯤꯜꯂꯝꯃꯤ ꯃꯈꯣꯏꯁꯤꯡꯁꯤ ꯌꯦꯡꯉꯣ ꯃꯈꯣꯏꯁꯤꯡꯁꯤ ꯌꯦꯡꯂ ꯀꯩꯗꯧꯗꯣꯏꯕ ꯑꯩꯈꯣꯏꯅ ꯍꯨꯔꯤꯕ ꯁꯦꯜꯗꯣ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯅꯕ ꯈꯛꯀꯤ ꯅꯠꯇꯦ ꯑꯁꯤꯒꯨꯝꯕ ꯃꯃꯥ ꯃꯄꯥ ꯂꯩꯖꯗ꯭ꯔꯕ ꯃꯌꯥꯝ ꯑꯁꯣꯠ ꯑꯅꯥ ꯂꯥꯏꯔ ꯅꯪꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯅꯤ ꯑꯗꯨꯒ ꯅꯪꯒꯨꯝꯕ ꯈꯔꯅ ꯑꯩꯈꯣꯏꯒꯤ ꯃꯤꯡꯁꯦ ꯁꯤꯖꯤꯟꯅꯗꯨꯅ ꯑꯁꯣꯠ ꯑꯅꯥ ꯂꯥꯏꯔ ꯅꯪꯁꯤꯡꯗꯒꯤ ꯁꯦꯜ ꯃꯨꯟꯕ ꯃꯠꯄ ꯇꯧꯕꯗꯣ ꯑꯩꯈꯣꯏꯒꯤ ꯃꯤꯡꯆꯠꯀꯤ ꯌꯥꯝ ꯊꯤꯔꯝꯒꯅꯤ ꯃꯤꯡꯆꯠꯇꯤ ꯂꯥꯏꯔꯗꯅ ꯃꯔꯛꯀꯤ ꯑꯔꯥꯟꯕ ꯅꯈꯣꯏ ꯈꯔꯒꯤ ꯊꯧꯑꯣꯡ ꯑꯗꯨꯅ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏꯗ ꯊꯝꯂꯝꯕ ꯊꯥꯖꯕꯗꯣ
ꯃꯥꯡꯈꯤꯗꯨꯅ ꯑꯩꯈꯣꯏꯕꯨ ꯃꯤꯌꯥꯝꯅ ꯀꯔꯤ ꯑꯣꯏꯅ ꯎꯈꯤꯅꯤ ꯍꯥꯏꯕꯁꯦ ꯅꯣꯏꯅ ꯈꯖꯤꯛ ꯐꯥꯎꯕ ꯈꯟꯊꯗꯦꯅꯦ ꯊꯣꯏꯖꯣ ꯎꯄꯥꯏ ꯂꯩꯇ ꯃꯈꯨꯠ ꯅꯣꯟꯅꯗꯨꯅ ꯑꯩ ꯇꯁꯦꯡꯅ ꯈꯪꯖꯍꯧꯗ꯭ꯔꯤ ꯁꯨꯗꯅ ꯅꯨꯡꯉꯥꯏꯅꯤꯡꯕꯗꯒꯤ ꯈꯪꯂꯨꯗꯕꯅꯤ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯃꯗ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯌꯨꯗꯅ ꯃꯤꯒꯤ ꯍꯨꯔꯥꯜꯂꯒ ꯃꯌꯥꯝꯁꯤꯒꯤ ꯃꯇꯦꯡ ꯄꯥꯡꯗꯧ ꯁꯔꯨꯛ ꯅꯪꯅ ꯀꯔꯤ ꯈꯪꯗꯅ ꯑꯩꯈꯣꯏꯅ ꯍꯨꯔꯥꯜꯂꯤꯁꯦ ꯑꯐꯕ ꯃꯤ ꯑꯃꯠꯇꯗꯒꯤ ꯅꯠꯇꯦ ꯑꯔꯥꯟꯕ ꯀꯥꯡꯂꯣꯟ ꯄꯥꯁꯤꯜꯂꯒ ꯃꯤꯌꯥꯝꯗꯒꯤ ꯂꯟ ꯊꯨꯝ ꯍꯨꯔꯥꯟꯕ ꯑꯁꯣꯟ ꯑꯅꯥ ꯂꯥꯏꯔ ꯑꯅꯪꯁꯤꯡꯗꯒꯤ ꯁꯦꯟꯗꯣꯏ ꯁꯦꯜꯂꯛꯀꯤ ꯅꯃꯥꯗ ꯁꯦꯜ ꯍꯦꯟꯅ ꯈꯣꯝꯒꯠꯄ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯒꯤꯅꯤ ꯑꯩꯈꯣꯏꯅ ꯍꯨꯔꯥꯜꯂꯤꯕꯁꯦ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯐꯩ ꯑꯗꯣ ꯑꯩꯁꯦ ꯈꯪꯗꯗꯨꯅ ꯂꯥꯟꯈ꯭ꯔꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯕ ꯅꯠꯇꯦ ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏꯕꯨ ꯂꯥꯟꯅ ꯈꯜꯂꯤꯕꯁꯦ ꯀꯃꯥꯏꯅ ꯀꯣꯛꯇꯧꯔꯤꯒꯦ ꯑꯁꯤ ꯀꯣꯛꯅꯕ ꯀꯔꯤꯅꯣ ꯅꯪꯅ ꯎꯄꯥꯏ ꯑꯃꯗꯤ ꯇꯧꯕ ꯇꯥꯔꯦ ꯀꯔꯤꯅꯣꯅꯦ ꯑꯩꯅ ꯇꯧꯗꯣꯏꯁꯤꯕꯣ ꯅꯪꯒꯤ ꯅꯔꯥꯜꯗꯣ ꯉꯥꯛꯄꯤꯌꯨ ꯍꯥꯏꯔꯗꯤ ꯅꯪꯅ ꯁꯦꯜ ꯃꯠꯈꯤꯕ ꯃꯌꯥꯝꯗꯨꯒꯤ ꯌꯨꯝ ꯆꯪꯗꯅ ꯂꯥꯜꯂꯦ ꯍꯥꯏꯖꯕ ꯇꯥꯕ ꯏꯁ ꯑꯗꯨꯗꯤ ꯍꯦꯟꯃꯟꯗ꯭ꯔꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯃꯌꯥꯝ ꯆꯪꯗꯅ ꯑꯩꯕꯨ ꯂꯨ ꯀꯣꯛꯂꯒ ꯈꯨꯜ ꯂꯩꯀꯥꯏꯗ ꯈꯣꯡꯒꯣꯏꯅꯕ ꯁꯣꯏꯗꯔꯣꯏ ꯑꯗꯨ ꯇꯜꯂꯦ ꯍꯥꯏꯔꯒ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯒꯤ ꯃꯔꯝꯗ ꯐꯖꯕ ꯋꯥꯄꯥꯎ ꯁꯟꯗꯣꯛꯄ ꯇꯥꯕ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯉꯝꯗꯦ ꯑꯗꯨꯒ ꯑꯃꯅ ꯀꯔꯤ ꯅꯍꯥꯟ ꯅꯣꯡꯃ ꯑꯩꯅ ꯅꯪꯕꯨ ꯐꯥꯔꯛꯄ ꯃꯐꯝꯗꯨꯗꯒꯤ ꯍꯅꯨꯕꯤ ꯑꯃꯗꯒꯤ ꯁꯦꯟꯈꯥꯎ ꯃꯠꯄ꯭ꯔꯥ ꯍꯣꯏ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯏꯕꯣ ꯑꯗꯨꯃꯗꯤ ꯅꯪꯅ ꯅꯁꯥꯅ ꯆꯠꯂꯒ ꯂꯥꯜꯂꯦ ꯍꯥꯏꯗꯅ ꯍꯥꯏꯖꯒꯗꯕꯅꯤ ꯀꯩꯒꯤꯅꯣ ꯏꯕꯣ ꯅꯪꯅ ꯑꯗꯨ ꯇꯧꯔꯨꯗꯅ ꯑꯩꯕꯨ ꯑꯩꯒꯤ ꯅꯨꯄꯤꯅ ꯕꯤꯗꯥꯏ ꯄꯤꯔꯛꯂꯕꯅꯤꯅꯦ ꯑꯃꯨꯖꯥꯎꯒꯤ ꯋꯥꯗꯨꯗ ꯉꯁꯥꯏꯗꯒꯤ ꯇꯨꯃꯤꯟ ꯀꯤꯔꯨꯞ ꯌꯦꯡꯅꯔꯝꯕ ꯃꯌꯥꯝꯗꯨ ꯋꯥ ꯂꯥꯎꯅ ꯅꯣꯛꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯑꯃꯨꯛ ꯑꯃꯨꯖꯥꯎꯅ ꯁꯥꯎꯔꯞ ꯇꯧꯅ ꯌꯦꯡꯂꯛꯄꯗꯒꯤ ꯇꯨꯃꯤꯟ ꯂꯩꯅꯈꯤꯔꯝꯃꯤ ꯊꯣꯖꯣꯅ ꯀꯩꯝꯇ ꯈꯨꯝꯂꯛꯇꯕꯗꯨꯗ ꯑꯃꯨꯖꯥꯎꯅ ꯀꯔꯤ ꯈꯜꯂꯤꯅꯣ ꯑꯗꯨꯃꯇꯪ ꯑꯣꯏꯔꯗꯤ ꯍꯥꯏꯖꯒꯦ ꯑꯗꯨꯗꯤ ꯂꯥꯎ ꯍꯧꯖꯤꯛꯄꯨ ꯃꯇꯝꯁꯤꯗ ꯐꯔꯦ ꯉꯁꯤꯗꯤ ꯊꯦꯡꯂꯕꯅꯤꯅ ꯍꯌꯦꯡ ꯑꯣꯏꯅ ꯆꯠꯂꯁꯤ ꯑꯍꯣꯏ ꯑꯗꯣ ꯑꯩ ꯉꯥꯏꯈꯣ ꯍꯦꯛ ꯅꯥꯟꯊꯣꯛꯈꯤꯕꯒ ꯊꯣꯛꯑꯕ ꯑꯃ ꯇꯧꯔꯕ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ ꯅꯁꯥꯅ ꯃꯨꯟꯅ ꯈꯜꯂꯒ ꯈꯣꯡ ꯊꯥꯡꯕꯅ ꯐꯩ ꯍꯥꯏꯔꯤꯁꯤꯅꯤ ꯍꯣꯏ ꯑꯩ ꯁꯣꯏꯗꯅ ꯍꯌꯦꯡꯁꯤ ꯑꯌꯨꯛ ꯉꯟꯇꯥ ꯂꯝꯈꯥꯏꯗ ꯉꯥꯏꯔꯝꯂꯒꯦ ꯐꯔꯦ ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯤ ꯍꯟꯈ꯭ꯔꯣ ꯊꯣꯖꯣ ꯑꯃꯨꯖꯥꯎꯅ ꯌꯥꯔꯦ ꯍꯦꯛ ꯍꯥꯏꯕꯒ ꯁꯦꯛꯂꯤ ꯇꯧꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯃꯨꯖꯥꯎꯒ ꯊꯣꯖꯣꯒ ꯂꯣꯏꯅꯅ ꯊꯥꯖ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯊꯥꯕꯂꯩꯁꯨ ꯀꯩꯊꯦꯜꯗ ꯃꯅꯥ ꯃꯁꯤꯡ ꯌꯣꯜꯂꯨꯒꯦ ꯍꯥꯏꯅ ꯊꯣꯛꯂꯛꯄꯗ ꯑꯃꯨꯖꯥꯎꯒ ꯊꯣꯖꯣꯒ ꯆꯪꯂꯛꯄ ꯎꯕꯗ ꯁꯥꯎꯔꯤ ꯍꯦꯟꯖꯥꯡ ꯌꯥꯎꯕ ꯄꯣꯂꯥꯡꯗꯨ ꯃꯥꯡꯒꯣꯜꯗ ꯒꯦꯠ ꯂꯥꯎꯅ ꯊꯝꯗꯨꯅ ꯍꯥꯏ ꯕꯦꯃꯥ ꯏꯕꯦꯝꯃ ꯁꯝꯆꯦꯠ ꯄꯨꯊꯣꯔꯛꯎꯅꯦ ꯊꯥꯖ ꯃꯥꯗꯤ ꯃꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯕꯅ ꯃꯃꯥꯅ ꯀꯧꯔꯤꯗꯨ ꯇꯥꯕꯒ ꯁꯝꯖꯤꯠꯇꯨ ꯄꯥꯏꯔꯒ ꯆꯦꯟꯊꯣꯔꯛꯂꯝꯃꯤ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯊꯥꯃꯨꯖꯥꯎ ꯍꯥꯏꯅ ꯑꯃꯨꯖꯥꯎ ꯍꯥꯏꯅ ꯁꯝꯖꯤꯠꯇꯨ ꯃꯇꯨꯡꯗ ꯐꯠ ꯂꯥꯎꯅ ꯂꯣꯠꯁꯤꯜꯂꯝꯃꯤ ꯑꯃꯨꯖꯥꯎ ꯑꯃꯗꯤ ꯊꯣꯖꯣ ꯍꯥꯏꯐꯦꯠ ꯈꯧꯇꯛ ꯆꯥꯅ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ ꯊꯥꯕꯂꯩ ꯃꯥꯗꯤ ꯑꯗꯨꯃꯛ ꯁꯥꯎꯅ ꯍꯩ ꯕꯦꯃꯥ ꯀꯔꯦ ꯁꯝꯖꯤꯠꯇꯨ ꯄꯤꯔꯛꯎꯅꯦ ꯀꯩꯒꯤꯅꯣ ꯏꯃꯥ ꯄꯤꯔꯛꯎꯅꯦ ꯑꯁꯤ ꯍꯥꯏꯅ ꯊꯥꯕꯂꯩꯗꯨ ꯃꯆꯥꯅꯨꯄꯤꯒꯤ ꯇꯨꯡꯗ ꯂꯣꯠꯂꯤꯕ ꯁꯝꯖꯤꯠꯇꯨ ꯂꯧꯒꯦ ꯇꯧꯔꯝꯃꯤ ꯊꯥꯖꯁꯨ ꯃꯃꯥꯅ ꯂꯥꯝꯂꯛꯂꯤꯕꯗꯨ ꯂꯩꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯇꯞꯅ ꯏꯃꯥ ꯍꯩ ꯅꯣꯏꯅ ꯁꯤꯗ ꯂꯥꯛꯂꯤꯁꯦ ꯀꯔꯤꯒꯤꯅꯣ ꯊꯥꯕꯂꯩꯅ ꯋꯥ ꯍꯥꯏꯔꯛꯄꯗꯨꯗ ꯑꯃꯨꯖꯥꯎꯅ ꯊꯣꯖꯣꯗ ꯋꯥ ꯍꯥꯏꯌꯨ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯔꯝꯃꯤ ꯊꯣꯖꯣꯁꯨ ꯀꯤꯔꯨꯞ ꯇꯧꯅ ꯇꯞꯅ ꯏꯅꯦ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯄꯨꯝꯕ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯅꯣꯏꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯕ ꯋꯥꯗꯧꯅ ꯍꯣꯏ ꯋꯥꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯌꯨꯅꯦ ꯍꯣꯏ ꯍꯥꯏꯒꯦ ꯏꯅꯦ ꯅꯍꯥꯟꯒꯤꯗꯨ ꯑꯃꯨꯖꯥꯎ ꯍꯣꯏꯒꯤ ꯀꯥꯡꯕꯨꯒ ꯃꯔꯤ ꯂꯩꯅꯗꯕꯅꯤ ꯑꯩꯅ ꯃꯈꯣꯏꯒꯤ ꯃꯃꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯑꯩꯒꯤ ꯀꯥꯟꯅꯅꯕ ꯇꯧꯖꯕꯅꯤ ꯀꯔꯤ ꯍꯥꯏꯕ ꯑꯁꯦꯡꯕꯅꯤ ꯑꯩꯅ ꯍꯥꯏꯁꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯗꯨꯒ ꯑꯃꯨꯖꯥꯎ ꯍꯣꯏꯗ ꯂꯥꯟꯅꯁꯨ ꯈꯟꯕꯤꯒꯅꯨ ꯊꯥꯖꯅ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯃꯣꯏꯗꯤ ꯀꯩꯁꯨ ꯑꯁꯣꯟ ꯑꯅꯥ ꯂꯥꯏꯔ ꯑꯅꯪꯁꯤꯡꯗ ꯀꯩꯁꯨ ꯃꯠꯄ ꯍꯨꯕ ꯇꯧꯗꯕꯅꯤꯅ ꯑꯗꯨꯕꯨ ꯏꯕꯦꯝꯃ ꯏꯃꯥ ꯑꯃꯨꯖꯥꯎꯅ ꯏꯃꯥ ꯅꯆꯥꯕꯨ ꯊꯥꯖꯕꯤꯌꯨ ꯅꯆꯥꯅ ꯊꯥꯖꯕꯨ ꯀꯩꯁꯨ ꯈꯨꯗꯣꯡꯊꯤꯕ ꯅꯪꯍꯟꯖꯔꯣꯏ ꯑꯩꯁꯨ ꯊꯕꯛ ꯑꯁꯤꯗꯒꯤ ꯄꯣꯊꯥꯔꯅꯤ ꯃꯤꯆꯝ ꯑꯃꯒꯨꯝꯅ ꯑꯗꯨꯃꯛ ꯍꯤꯡꯂꯅꯤ ꯊꯥꯖꯅ ꯑꯗꯨ ꯑꯣꯏꯗꯤ ꯑꯁꯣꯟ ꯑꯅꯥ ꯀꯅꯥ ꯂꯩꯖꯗꯕꯁꯤꯡꯗꯤ ꯀꯝꯗꯧꯕ ꯊꯥꯕꯂꯩꯅ ꯀꯔꯤꯅꯣꯅꯦ ꯅꯪꯕꯣ ꯅꯪꯒꯤ ꯅꯨꯄꯥ ꯑꯣꯏꯗꯧꯔꯤꯕꯁꯤꯅ ꯍꯨꯔꯥꯟꯕ ꯂꯦꯞꯂꯅꯤ ꯍꯥꯏꯔꯒ ꯅꯪꯅ ꯍꯔꯥꯎꯒꯦ ꯍꯥꯏꯗ ꯁꯥꯎꯔꯤꯗꯨꯅ ꯏꯃꯥ ꯑꯗꯨꯕꯨꯗꯤ ꯌꯥꯝꯅ ꯐꯕ ꯋꯥꯅꯤ ꯑꯗꯨꯕꯨ ꯑꯁꯣꯟ ꯑꯅꯥ ꯀꯅꯥ ꯂꯩꯖꯗꯕꯁꯤꯡꯗꯤ ꯀꯝꯗꯧꯅꯤ ꯑꯃꯨꯖꯥꯎ ꯊꯥꯖꯒꯤ ꯃꯤꯅꯨꯡꯁꯤ ꯆꯦꯟꯕ ꯄꯨꯛꯆꯦꯜꯗꯨꯗ ꯄꯦꯟꯊꯣꯛꯆꯅꯃ ꯅꯣꯛꯇꯨꯅ ꯅꯪꯅꯕꯨ ꯌꯥꯔꯗꯤ ꯑꯩꯅ ꯀꯩꯗꯧꯕꯒꯤ ꯍꯨꯔꯥꯟꯕ ꯑꯣꯏꯕꯗ ꯀꯤꯖꯔꯨꯅꯤ ꯑꯩꯁꯦ ꯍꯨꯔꯥꯟꯕ ꯃꯀꯣꯛ ꯑꯃꯨꯖꯥꯎꯅꯤꯗꯅ ꯊꯥꯖ ꯑꯃꯨꯖꯥꯎꯒꯤ ꯋꯥꯗꯨꯗ ꯍꯥꯏꯐꯦꯠ ꯄꯩꯅ ꯌꯦꯡꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯥꯁꯨ
ꯈꯪꯅꯣꯛ ꯅꯣꯛꯊꯣꯔꯛꯂꯒ ꯑꯩꯒꯤ ꯅꯨꯄꯥꯁꯤꯗꯤꯕ ꯊꯥꯕꯂꯩꯅ ꯏꯁ ꯑꯎꯕ ꯑꯩꯅ ꯑꯣꯏꯅ ꯏꯀꯥꯏꯖꯔꯦꯅꯦꯍꯦ ꯑꯩꯗ ꯀꯩꯊꯦꯜ ꯆꯠꯆꯍꯧꯔꯒꯦꯗ ꯊꯣꯏꯖꯣꯅ ꯏꯅꯦ ꯑꯩꯁꯨ ꯑꯗꯨꯃꯛ ꯏꯟꯅꯖꯔꯛꯂꯒꯦ ꯑꯁꯤ ꯍꯥꯏꯅ ꯊꯥꯕꯂꯩꯒ ꯊꯣꯏꯖꯣꯒꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯏꯀꯥꯏꯕ ꯈꯥꯡꯕ ꯑꯣꯏꯅ ꯆꯦꯟꯈꯤꯔꯝꯃꯤ ꯄꯥꯈꯪ ꯂꯩꯁꯥ ꯑꯅꯤꯗꯨꯗꯤ ꯏꯀꯥꯏꯕꯤꯕꯗꯤ ꯂꯥꯏꯔꯗꯅ ꯌꯦꯡꯅꯔꯒ ꯅꯣꯛꯃꯤꯟꯅꯗꯨꯅ ꯂꯩꯍꯧꯔꯝꯃꯤ